ahan mamakta ngasigi pungning warol thoromasi bumideng tabiri besing me ampun mapu jem sagrujamna taramlok chari koknona khurum jari aikoi gi pungning warol hariba thoromasi gi damak season nazari number c 9077282001 eduga number c screen da leijare hariba number c da adom call tobiduna thoromasi da mapung phanbiu thoromasi gi chanabi moina nungtigi phongliba pauche singi headlines khara aikoina pijage hariba number c da adom call to bidun adongi pungning gi warol phongdo piu ahan mamakta nungtigi phongliba pauche khara dagi headlines khara lokthuk jage duga ngasigi athoba singi numit august 3 english singani kungo humdoi hariba numit asina lakpada mipum khudimakta maning makha tamna leijaramba adugumba leipak kamana british ki mayokta imaleba ki damak lan thengna duna masagi punsi katkhiba thoba sing punamakta ikai khumna jabu chari do ngasigi numit asigi ai phamango diamond tv gi maikadi gi punamakta pijari ngasigi ahan mamakta da nungti gi phongliba pauche singi headlines khara tentana pijari nungti gi phongliba pauche singi marakta sanalepa narco terrorist sing namaitei da landarakpa ungkhanaba leijaraga sunongmai kapnaba gi pau takhidaba numit mangani hokre athoba singi mafam da miyamna haikat leikat ngasi tongan mafum kya da pangthoknari haikat leikat tamnari double variant seng bada kapthorok pamaru na panduna miyoi ama laikhidre mahiroi ama maina chingbadagi laikanakre haiba paw sishu yauri loina august 15 da manipur pumbada shutdown law thokle haina asung hari mamang da pisa kiba paw da manipur gi tongan ba group sing leiriba sing asina august 15 da manipur pumbagi shutdown kokibasi atoba kyamarum nasu kokiba lekre MFL gi taraga mapan suba mapok kumonda MAC na paujel pirakpagi cherol amasu yaur masina sanare pakiam maroi ba pauksing manung do oiri Congress Party the House the Manipur gi issue khanabada michen oikibane hana BJP na maral sirakli maitai sina khongjang sangchin kibada adugum koki singna sumaitai nupi gi gangrep ki mayokta sangchin pham thoi haibo wafam ama yaur पुलिस की खुद लाइखिदबगी इमुंग मनुंगदा लुपा लाख मंगा पीनरबा कोर्टना खंगहन खरे हाइबो वाफम मसिगा कुपा मरोल मसु मनुंगस्ते यावरी लान सथरिबा सिलोशिना मैतेगी लेरिबा लुपसिंग अमतो एना पुनसिनची हाइना ए नाउतु सुरीना फोंदोकिबा वाफम अमरोंदा गैंग रेप तो चेनाबसिंग अहक पचेराक पिउ हाइबो वाफमदा MSO केना फोंदोरकपा वाफम यावरी नुंगथेलगी फोंगबा पाउसे Pandam gi headlines khara mupi jage illegal migrant amadi militant singi wathok loisena na surgical strike kum bamugi mathau tare haina M Rameswar na phongdo ko wa India lengar kari gumba hiram amata da Manipur ka iner thireb lorok pa yaroi haina amok ko na phongdo ko wa Koki sing na maitai singi laisang amadi laifam sahunga marfudra ga humdoi mang tahan ki haina committee na phongdo ko wa Miyang gi fingang lani trama pan suba mapok kumon lakpada paujel pirakli haibo warol yauri Churachandpur na maitei nupi gang rap tawkhibagi thong khamtheng na yaning de haina amukona phongdorok powapam loinana kanglei pak ki maira nungthelgi paucheda Manipur da lenga na mobile internet matau kram na hangdok pu yabagi haibadu yengsin na ba high court ta khangan khre haiba high court na khangan khre haibo wapam yauri loinana Nagaland gi mama oibisingna Manipur Santi Purok Nanaba Amadi Nupi Singda Miot Mine Satakiba Yaning da Fongdo to Achova Kongchat Ama Nagaland Chat Kre have a photo Kona Fongli Loinana Home Minister Amit Shah MLA Singh Sayrak Pamadi Talakiba Late Haibo Wafamda Minister Dingona Haibo Wafam Yauri Cookies Singi Poche Purokpa Oto Ama Tamiban Sinam Lekai de Miam Paraga Mai Tadokre Haibo Wafam Yauri Loinan Urea back listing yang kay mari thongla duna impal pusilak na ba thabak paikat pa hokre haiba wapa mama lomi singi yauri class 5 tamliba mahiroi fan na bo hona rambabu yaning da ba phongdok tuna wakat mi pam phongkre haiba wapam si yauri loinana nungchel ge paukse paunil khol gi headlines matema pizari kokida pochai pinana bo poropo autori sama loinana Korear the Tarakwa Pochai sing Koisound or Miam Mai Tadokre Haiba. Potogo Kona na Fongli, Loinana, Gang Rep to Chenaba sing Matik Chava Sera Pidriba Fauba, Miam Puna Sepa Firep Lomina Duna, Lemina Sahadana Mukona Fongdo Poa from the Yauri.
इंडिया की निंग तंबदा मणिपुर याउदे हाइबा ngarang मखा ngasi paukche sidasu yauri miyam gi fingang lanmi taramapan suma mapok kumon mari lenana miyam da lup ki paujel pirakli haiba wafam yauri loinana nungchi gi phoma paukse hoyalam paugi headlines ka loko chorba da lanjen narak sing leinana ba lengang ne yum sabalo silak labasu leibi gadra haibasi wahang oina hangli chingkhong chingya da chingkhong da sabana maram oidina mafam madu da leibada nungai gadra nungai roidra haibagi wafam miyam hangdarakoi warol ama yauri loinana kuki ge poche propo auto ma thamai sinam le ka mai thadok re haibu pausi samana ne yauri august ra ma da manipur pumba total shutdown law thok le haiba suk ki asuk ki wafam yauri loina tram pan suba fingang lanmi mapok kumon paujel pirak pi wafam samana ne yauri matau karam na internet hangdok pa yabagi yengsin na bahai ko khangan kre haiba wafam yauri athau bu singi numit tarahum de lak pa yaifa paujel governor amadi chief minister pirak pa warol yauri loinana nungti gi phongba pause Ponafam gi Diamond TV da fangjaba paukse khar gi headlines aroi be lokha chariba furup manai haiduna mitop sing sangjapam piram labadi akai be lakani advocate Zakir Hussain na pongdor kwapam achau ba furup oriba maiteina ngakpi heiba madi thongjal heiba utpi gadabani haiba Jotin Waikhom na pongdor kwapam yauri loinana mobile network khanjelana ba gamen lambi amathiyo haina high court pongdor kwapam chamana na phongli commando operation chathaduna khulai kya phagat kreba khulai ga konon uli loinana military affairs committee ne yai paujel pirakli hai paujel yauri opposition na manipur bu kari su oina khande haina modi na phongbo wafam amasu kot tawduna phongli loinana mla ni phu kari gi talakadori bino haina case lokena phonglak wafam su yauri masina nungti gi phongli ba pause maroina manipur gi manung da thokli ba thodo wathok mari leina wafam da ninga sigi ujarli ba pungning gi warol thormasida duga mayam ponomana saru gabiu Pongdok piyo domodom ngasi leipasi athauba singna marai pa kidamak thawai katkiba numit amani hariba numit sibu ekhoi punamakna ikai khumna phamthoi loinana mayak sengna lehoraba asengba itihas ka mari leinaba sasinna banataba asengba thokkiba thaudo ekhoi gi irei pa kidamak ekhoi gi ima lebak asigidamak ekhoi gi ipai pu singna ekhoi gi ngamkhai gidamak thengnaramba adugumba lanpham amada mathwai katkraba maruina tonga tongan bamioi kayani adu luching basingda Brit Kendraji Thangal General ngasi asimak numita miyamangda farsi tawduna hat kiba adugumba numit yamna maitei singi thamoi sokningai oiba adugumba numit amani irei pak sigidama miyam ponomar ngasi lengsin birakliba Diamond TV gi channel ama oijariba ISCOM da midyeng tabiriba pumnama loinana Diamond TV की Facebook अमदी YouTube page असिमक्तदा अमदी खुसेम radio app ता मालेम सिनब थुंगना mobile phone की radio app ता ताबिरिब सिंग दसु याई फबा फबा या पुनमक पिजरी पुनमक अदु मयाम की खौरान ngaijari मयाम की call Howjiksi wafam kya lai madudi koina masigi wafam se koi tare tara thokna koina khanafam thokpa wafam amasu oiri purup manai haiduna mitop sing sangjapam piram labde kaibala kani advocate Zakir Hussain gi wafam da koi yamna munna khanabagi mathau tai wafam si koi tafam thui aduga achoba purup oriba maitei na ngakpi haiba madi thoujal haiba utpi gadabne chum wafam yam hanadi utunu lai aduga adu ngakpam sudum thui haiba tai aduna mayam mana manaugi asoi bidang ngakpi senbi ba habisu mathau tai aduna mayam pun mana wakhal phatra kan thabak khongthang sing thangjin bagi yam tangai phadaba khara lei habisi lepak miyam pun mana hena khangnar ba phone koina takse bagi wana chade duga haujik se koi gi furup ta leiri ba maitei pangal sing marakta hariba sing asida koi gi mayam tabiramani social media da su kuki gi mioi amaga koi gi maitei pangal amaga wari sanaba mera pai bi sing phamni khara yamakanda bom thada siga haiba adagi ai thore hojik le hode ga haiba pau pibagumba ade adugi yumda adu lakpa khotpa gan haiba wafam kharagi sisu dum oiragli aduna masi pona makta koi gi lamdam se leibiri maitei koi gi leibi chinau mayam pona makna koi khanbi ga dabasi furup amagi manung da furup amana aran tawi haiba matam da koi na furup tu da loina taina bagi mathau tade aduna masi pona maksi wakhal munna tare tara thono khanbi ra kanda mara leibadugi oiba ain gi oiba topam da tausi aduga haiba wafam se koina nolukchana thamjage aduga
ꯄꯨꯝꯅꯃꯛꯁꯤꯡꯁꯤꯗ ꯑꯗꯨ ꯅꯠꯇꯕ ꯇꯥꯔꯗꯤ ꯐꯨꯔꯨꯞ ꯑꯃꯅ ꯂꯥꯜꯂꯒ ꯐꯨꯔꯨꯞ ꯑꯃꯗ ꯂꯣꯏꯅ ꯇꯥꯏꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯁꯨ ꯀꯔꯤꯒꯨꯝꯕ ꯃꯩꯇꯩꯁꯤꯡꯅ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯊꯣꯛꯈꯤꯗꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗꯣ ꯃꯩ ꯊꯥꯏ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯃꯩ ꯊꯥꯏ ꯍꯥꯏꯕ ꯀꯥꯡꯕꯨꯗꯨ ꯃꯩꯇꯩꯁꯤꯡꯗꯣ ꯃꯣꯏꯅ ꯊꯤꯗꯣꯛꯑ ꯃꯈꯣꯏꯗ ꯑꯣꯏꯅ ꯇꯧꯕꯤꯒꯗꯕꯅꯦꯕ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯇꯧꯔ ꯃꯁꯛ ꯎꯍꯧꯕꯁꯨ ꯅꯠꯇꯕ ꯏꯕꯤꯗꯦꯟꯁ ꯂꯩꯕꯁꯨ ꯅꯠꯇꯕꯗꯨꯅ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯄꯨꯂꯞ ꯇꯥꯟꯅꯈꯤꯕ ꯇꯣꯔꯕꯨꯡꯗ ꯂꯩꯕ ꯕꯪꯒ꯭ꯂꯥꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯇꯥꯏꯅꯈꯤꯕꯗꯨꯗꯤ ꯑꯁꯣꯝꯗ ꯃꯩ ꯊꯥꯔꯦ ꯍꯥꯏꯗꯤ ꯁꯣꯝꯗꯗꯤ ꯅꯣꯛ ꯂꯩ ꯌꯥꯄꯣꯟꯇꯦ ꯑꯗꯨꯅ ꯊꯕꯛꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯊꯤꯖꯅꯕꯁꯨ ꯍꯣꯠꯅꯔꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯄꯨꯊꯣꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯐꯥꯔꯁ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ सर अई माखन कवे कसारदगिनी सर ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯉꯁꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯇꯥꯛꯄꯤ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ सर सर अई कसारदगी ओइसु सर डिफेंस ता लेबनेको सर अदु ꯇꯥꯛꯄꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ सर दैना हाइजनिंगबसे हदक दी मणिपुर थोइब इरांगसिगा मरि लेना अदिगी असम राइफल्दा अखोइगी याम नुंगाइतना तौबा अदिगी अदुदुगा अखोइ डिफेंस अखोइ मैतै मचा अमा ओइमिना अखोइसु याम नुंगाइजदबा हाइतारेको सर ꯍꯣꯏ अदुगा तसेंगना हाइरगदि अई अखोइगी यूनिटसिदा मैतै मचा मयाम अमसु लेयको सर ꯍꯣꯏ ꯁꯤ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ 3rd ꯃꯦꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯠꯀꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯑꯌꯥꯝꯕꯁꯦ ꯃꯥꯅ ꯉꯝꯕ ꯄꯩꯁꯥꯁꯤꯡꯁꯦ ꯈꯔ ꯈꯥꯏꯒꯠꯂꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯆꯠꯈꯤ ꯀꯥꯟꯗ ꯃꯣꯏꯁꯤꯒ ꯑꯣꯏꯅ ꯄꯤꯔ ꯊꯥꯈ꯭ꯔꯕꯀꯣ ꯁꯥꯔ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯌꯥꯔꯗ ꯌꯥꯝ ꯇꯥꯊꯤꯅ ꯇꯧꯕꯁꯤ ꯃꯇꯝꯗꯨꯒꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯔꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯇꯨꯡꯗꯨꯒ ꯑꯗꯒꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯣꯏꯔꯒꯁꯨ ꯗꯤꯐꯦꯟꯁꯀ ꯍꯥꯏꯐꯦꯠ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯃꯣꯏꯗ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗ ꯇꯧꯕꯗꯧꯅ ꯇꯧꯋꯦꯕꯀꯣ ꯁꯥꯔ ꯑꯗꯨ ꯑꯩꯅ ꯁꯥꯔ ꯃꯌꯥꯝꯗ ꯑꯩꯅ ꯄ꯭ꯔꯖꯥ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯟꯗꯣꯟ ꯏꯄꯥ ꯏꯄꯟ ꯑꯣꯖꯥ ꯂꯥꯏ ꯒꯨꯔꯨꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯁꯤꯗꯤ ꯁꯤ ꯁꯨꯃꯥꯏꯅꯅꯤ ꯁꯥꯔꯒꯤ ꯄꯨꯝꯅꯃꯛꯇꯤ ꯑꯗꯨꯃꯥꯏꯅ ꯅꯠꯂꯝꯃꯣꯏꯗꯕ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤ ꯁꯥꯔ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯁꯥꯔ ꯃꯣꯏꯒꯤ ꯃꯔꯛꯇꯨꯒꯁꯨ ꯌꯥꯝ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯁꯥꯔ ꯑꯗꯣ ꯌꯥꯔꯒꯗꯤ ꯁꯥꯔꯒꯤ ꯊꯣꯡꯗꯒꯤ ꯀꯩꯒꯨꯝꯕ ꯋꯥꯍꯩ ꯑꯃꯗꯪ ꯗꯤꯐꯦꯟꯁꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯁꯤꯡꯁꯤ ꯈꯤꯇꯪ ꯍꯔꯥꯎꯖꯅꯕ ꯍꯥꯏꯕꯒꯨꯝꯕ ꯑꯃꯀꯣ ꯁꯥꯔ ꯃꯣꯏꯁꯦ ꯄꯨꯝꯅꯃꯛ ꯁꯨꯃꯥꯏꯅꯗꯤ ꯅꯠꯇꯕꯅꯤꯀꯣ ꯍꯥꯏꯕꯒꯨꯝꯕ ꯑꯝꯇꯪ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯤꯟꯅꯥꯎꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯁꯇ ꯂꯩꯕ ꯁꯦꯝꯗ 28 ꯑꯗꯨꯒ 37 ꯑꯗꯨꯒ ꯁꯥꯔ ꯑꯁꯥꯝ ꯔꯥꯏꯐꯜ 9 ꯁꯦꯛꯇꯔꯗꯒꯤ ꯍꯥꯏꯕ ꯇꯥꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯈꯣꯏ 5-6 ꯂꯥꯛꯏ ꯅꯣꯡꯃ ꯄꯨꯂꯞ ꯂꯥꯛꯑꯦ ꯁꯥꯔ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯦ ꯍꯥꯏꯕ ꯇꯥꯏ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯃꯣꯏꯅ ꯇꯝꯃꯝꯃꯦꯕ ꯑꯩꯈꯣꯏꯅ ꯁꯥꯔ ꯇꯧꯕꯁꯤꯡ ꯑꯩꯈꯣꯏꯅ ꯇꯛꯊꯣꯛꯄ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄ ꯑꯩꯈꯣꯏ ꯁꯥꯔ ꯌꯥꯎꯔꯤ ꯍꯥꯏꯗꯤ ꯏꯚꯟ ꯑꯩꯈꯣꯏ ꯃꯩꯇꯩ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯁꯥꯔ ꯑꯩꯈꯣꯏ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯕ ꯁꯥꯔ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯈꯣꯏꯗ ꯃꯔꯩ ꯌꯦꯠꯂꯦ ꯃꯗꯨꯗꯤ ꯁꯦ ꯁꯨꯁꯤ ꯐꯪꯉꯤꯕ ꯑꯣꯟꯂꯤ CSD ꯊꯥꯕ CSD ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤ ꯏꯆꯤꯟꯅꯥꯎꯅ ꯑꯩꯈꯣꯏ ꯃꯥꯅꯤ ꯃꯥꯅꯤ ꯁꯥꯔ ꯀꯦꯟꯇꯤꯟꯗ ꯈꯛ ꯐꯪꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯆꯥ ꯐꯪꯄꯣꯟꯇꯦꯕ ꯁꯥꯔ ꯀꯦꯟꯇꯤꯟꯗ ꯁꯥꯔ ꯐꯪꯕ CSD ꯑꯣꯟꯂꯤ CSD ꯊꯥꯏꯁꯦ ꯑꯥꯔꯃꯤꯅ ꯄꯥꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯄꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯇꯥꯔꯝꯃꯤꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯅꯈꯣꯏꯅ ꯃꯈꯣꯏꯗ ꯄꯤꯕꯩ ꯅꯠꯇ꯭ꯔ ꯃꯈꯣꯏꯅ ꯄꯤꯔ ꯃꯈꯣꯏꯅ ꯆꯥꯕꯒꯤꯅꯤ ꯑꯗꯨ ꯃꯁꯤ ꯄ꯭ꯔꯨꯞ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯎꯠꯄ ꯂꯩꯈ꯭ꯔꯕꯅꯦ ꯍꯥꯏꯕꯗ ꯅꯣ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯃꯐꯝꯗꯨꯃꯛꯇꯗ ꯑꯩꯈꯣꯏ ꯆꯠꯂꯨꯏ ꯃꯈꯣꯏ ꯁꯥꯔ ꯇꯛꯊꯣꯛꯅꯕ ꯃꯈꯣꯏ ꯕꯪꯀꯔ ꯊꯨꯒꯥꯏꯔꯨꯏ ꯕꯪꯀꯔ ꯊꯨꯒꯥꯏꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯆꯥꯗ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯁꯤ ꯃꯐꯝꯗꯨꯗ ꯏꯁꯤꯡ ꯈꯔꯒ ꯁꯨꯆꯤ ꯈꯔꯒ ꯄꯨꯕꯅꯤ ꯀꯔꯄꯨꯔ ꯈꯔ ꯄꯨꯏ ꯀꯔꯄꯨꯔꯗꯨꯅ ꯆꯨꯔꯒ ꯁꯨꯆꯤꯗ ꯏꯁꯤꯡꯗꯨ ꯁꯥꯍꯜꯂꯒ ꯂꯨꯞꯄꯒ ꯆꯥꯕꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯐꯝꯗꯨꯗ ꯃꯩ ꯍꯧꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯆꯪꯁꯜꯂꯛꯄꯗꯨꯗꯤ ꯃꯈꯣꯏ ꯇꯛꯊꯣꯛꯄꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯣꯏꯒꯤ ꯑꯐꯕ ꯈꯔꯁꯨ ꯑꯗꯨꯝ ꯄꯣꯖꯤꯇꯤꯞꯇꯁꯨ ꯇꯝꯃꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯣ ꯂꯣꯏꯅ ꯁꯥꯔ ꯂꯥꯟꯅ ꯂꯧꯕꯤꯗꯅꯕ ꯁꯦꯛꯇꯔꯁꯤꯡꯁꯤ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝ ꯌꯥꯎꯔꯤ ꯃꯩꯇꯩ ꯃꯌꯥꯝ ꯁꯥꯔ ꯌꯥꯎꯕ ꯑꯩꯈꯣꯏ ꯌꯥꯎꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯑꯩꯈꯣꯏ ꯅꯣꯡꯃꯩ ꯑꯣꯟꯁꯜꯂ ꯀꯥꯞꯄꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯅꯣꯡꯃꯩꯗꯣ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯃꯩꯇꯩꯗꯣ ꯑꯣꯟꯁꯟꯗꯣꯏꯅꯣ ꯒ ꯁꯥꯔ ꯍꯥꯏꯕꯒꯤ ꯁꯦꯡꯗꯣꯛꯄꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯟꯁꯟ ꯑꯃꯁꯨ ꯑꯩ ꯅꯥꯛꯇꯁꯨ ꯂꯥꯛꯑ ꯇꯝꯕꯤꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥꯔ ꯁꯥꯔ ꯃꯦꯗꯤꯌꯥꯗ ꯀꯔꯤꯗ ꯃꯤꯌꯥꯝꯒ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯔꯤꯌꯦꯂꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏꯅ ꯂꯩꯖꯔꯨꯕꯅꯤꯅ ꯑꯁꯦꯡꯕ ꯃꯥꯅꯤ ꯁꯥꯔ ꯋꯥꯐꯝꯁꯤꯡꯁꯦ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪ ꯈꯪꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯁꯥꯔ ꯂꯣꯏꯅ ꯍꯪꯒꯣꯏꯈꯤꯕ ꯇꯥꯔꯦꯒ ꯍꯥꯏꯗꯅ ꯃꯥꯅꯤ ꯇꯧꯔꯛꯄꯁꯨ ꯃꯥꯅꯤ ꯌꯥꯎꯏ ꯁꯥꯔ ꯑꯗꯒꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯍꯣꯏ ꯃꯩꯇꯩꯁꯤꯡꯅ ꯒꯔ ꯇꯛꯁꯜꯂꯨꯕꯗꯤ ꯃꯈꯣꯏ ꯀꯦꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯄꯨꯁꯜꯂꯨꯕ ꯁꯥꯔ ꯃꯇꯨꯡꯗꯨꯗ ꯃꯈꯣꯏ ꯃꯔꯛꯇ ꯅꯣꯡꯃꯩ ꯌꯥꯎꯔꯝꯕꯗꯒꯤ ꯃꯣꯏ ꯕꯪꯀꯔ ꯃꯅꯥꯛꯇꯨꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯅꯥꯛꯇꯨꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯊꯈꯤꯗꯅ ꯑꯗꯨ ꯁꯥꯔ ꯃꯗꯨꯒꯨꯝꯕ ꯑꯃ ꯑꯔꯥꯟꯕ ꯑꯃ ꯊꯣꯛꯈꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯃꯤꯗꯨ ꯈꯨꯗꯛꯇ ꯐꯥꯔ ꯅꯣꯡꯃꯩ ꯃꯨꯜꯂꯤ ꯃꯗꯨꯅ ꯁꯥꯔ ꯃꯌꯥꯝꯅ ꯀꯔꯤ ꯂꯧꯈꯤꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯅꯨꯡꯗ ꯆꯦꯟꯖꯟꯈ꯭ꯔꯒ ꯃꯣꯏꯒ ꯃꯥꯟꯅꯔ ꯅꯣꯡꯃꯩ ꯀꯥꯞꯄꯦ ꯍꯥꯏꯕ ꯂꯥꯟꯕ ꯋꯥꯐꯝ ꯑꯃ ꯁꯥꯔ ꯁꯥꯔ ꯊꯣꯛꯈꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯗꯁꯨ ꯁꯦꯡꯗꯣꯛꯄꯤꯔꯝꯕꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯁꯦꯡꯕꯁꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤꯅ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯂꯥꯟꯅ ꯎꯗꯅꯕꯒꯤ ꯋꯥꯐꯝ ꯈꯔꯁꯨ ꯑꯗꯨꯝ ꯊꯝꯕꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯌꯨ ꯑꯇꯩ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯤ
ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯁꯥꯔ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ IRBN ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯤꯡꯁꯤꯀꯣ ꯁꯥꯔ ꯌꯥꯔꯒꯗꯤ ꯃꯥꯒꯤ ꯕꯇꯥꯂꯤꯌꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯕꯤꯔꯦꯟꯅ ꯈꯔ ꯌꯥꯝꯍꯜꯂꯒꯀꯣ ꯁꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯁꯥꯔ ꯃꯇꯝꯁꯤꯒ ꯆꯨꯅꯕꯀꯣ ꯁꯥꯔ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯚꯦꯍꯤꯀꯜꯁꯒꯨꯝꯕ ꯑꯃ ꯂꯩꯔꯤꯁꯦꯀꯣ ꯁꯥꯔ ꯃꯁꯤꯒꯤ ꯊꯥꯛꯁꯤꯁꯨ ꯈꯤꯇꯪ ꯋꯥꯡꯍꯜꯂꯒꯗꯤꯀꯣ ꯁꯥꯔ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯅ ꯁꯨꯝ ꯍꯣꯏ ꯀꯁꯥꯔꯗ ꯂꯩꯕꯅꯤꯅ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯔꯤꯒꯥꯔꯗꯤꯡꯗ ꯃꯣꯏ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯈꯪꯖꯒꯗ꯭ꯔꯁꯨ ꯑꯩꯒꯤ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔ ꯁꯤ ꯈꯔ ꯌꯥꯝꯃꯒꯗꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯤꯒꯗꯕ ꯍꯥꯏꯇꯥꯔꯗꯤꯀꯣ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯁꯤꯡꯅ ꯅꯠꯇ꯭ꯔꯒꯁꯨ ꯃꯣꯏꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯒꯤ ꯃꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁ ꯑꯃꯁꯦꯀꯣ ꯁꯥꯔ ꯁꯤ ꯃꯑꯣꯡ ꯆꯥꯔꯒꯗꯤ ꯌꯦꯛꯅꯕꯁꯤꯡꯗꯨꯅ ꯈꯔ ꯃꯅꯤꯡ ꯍꯟꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔ ꯍꯣꯏ ꯑꯗꯨꯅ ꯑꯩꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯗꯤꯞꯂꯤ ꯈꯟꯊꯔꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡꯁꯦ ꯈꯤꯇꯪ ꯌꯥꯝꯍꯜꯂꯒꯗꯤ ꯕꯇꯥꯂꯤꯌꯟ ꯈꯔ ꯍꯥꯡꯉꯒꯗꯤꯀꯣ ꯁꯥꯔ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯁꯥꯔ ꯁꯥꯔꯒꯤ ꯃꯣꯠ ꯑꯝꯇꯪ ꯈꯪꯖꯅꯤꯡꯉꯤ ꯆꯨꯝꯕ ꯁꯥꯔ ꯋꯥꯐꯝꯅꯤ ꯕꯇꯥꯂꯤꯌꯟꯗꯤ ꯍꯥꯡꯉꯣ ꯍꯥꯏꯕꯒꯤ ꯕꯇꯥꯂꯤꯌꯟ ꯃꯔꯤ ꯍꯥꯡꯉꯣ ꯍꯥꯏꯕꯒꯤ ꯐꯥꯎꯕ ꯍꯦꯟꯀꯠꯂꯣ ꯍꯥꯏꯕꯒꯤꯁꯨ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯂꯩꯕ ꯂꯩ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯂꯧꯈꯤꯕ ꯈꯔꯁꯨ ꯁꯦꯜ ꯊꯨꯝꯅ ꯐꯠꯇꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯀꯧꯁꯟꯕ ꯉꯝꯗꯗꯅ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯕꯗꯤ ꯍꯟꯗꯛ ꯈꯔ IRB ꯈꯔ ꯀꯧꯁꯟꯈꯤꯕꯒꯤ ꯋꯥꯐꯝ ꯂꯩꯔꯦ 2016ꯒꯤ ꯀꯥꯡꯕꯨꯗꯨ ꯍꯧꯖꯤꯛ 21, 23ꯗ ꯀꯧꯁꯟꯕꯒꯤ ꯋꯥꯐꯝ ꯈꯔ ꯑꯃꯁꯨ ꯂꯩꯔꯦ ꯑꯦꯅꯤꯋꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯗꯨꯒ IRBꯗꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜꯒꯤ ꯋꯥꯔꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ IRBꯗꯤ ꯇꯝꯃꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯤ ꯃꯗꯨ ꯇꯝꯗꯦ ꯍꯥꯏꯕꯁꯨ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯇ꯭ꯋꯤꯟꯁ ꯃꯣꯇꯣꯔ ꯑꯩꯈꯣꯏ ꯄꯤꯗꯦꯗꯅ ꯋꯥꯔꯤ ꯐꯥꯎꯕ IRB ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯗꯤ ꯇ꯭ꯋꯤꯟꯁ ꯃꯣꯇꯣꯔ ꯄꯤꯕ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯟ ꯀꯥꯞꯄꯩꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯂꯩꯄꯥꯛꯀꯤ ꯑꯣꯏꯕ ꯌꯦꯛꯅꯕ ꯆꯪꯉꯛꯄ ꯃꯇꯝꯗ ꯉꯥꯛꯊꯣꯛꯅꯅꯕꯒꯤ ꯃꯈꯣꯏꯕꯨ ꯈꯔ ꯌꯥꯝꯈꯠꯍꯜꯂꯒ ꯈꯔ ꯍꯦꯟꯅ ꯉꯥꯛꯄ ꯁꯦꯟꯕꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯕꯒꯤ ꯋꯥꯐꯝ ꯍꯥꯏꯕ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝ ꯈꯔꯁꯤ ꯋꯥꯐꯝꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯇꯩ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤ ꯁꯥꯔ ꯌꯥꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇ ꯁꯥꯔꯅ ꯁꯨꯛ ꯌꯥꯝ ꯃꯇꯝ ꯄꯨꯊꯣꯛꯑꯒ ꯌꯥꯝ ꯊꯤꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯛꯃꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯥꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯁꯥꯔꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤꯌꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯊꯧꯔꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯄꯥꯡꯊꯣꯛꯄꯤꯕ ꯄꯨꯝꯅꯃꯛ ꯑꯣꯏꯕꯤꯌꯨ ꯑꯆꯧꯕ ꯗꯥꯏꯇ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯑꯐꯕ ꯀꯌꯥ ꯇꯧꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯁꯥꯔꯗ ꯂꯩꯔꯒꯁꯨ ꯃꯩꯇꯩ ꯑꯃꯅꯤ ꯃꯩꯇꯩꯒꯤ ꯏ ꯆꯦꯟꯕꯅꯤꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯇꯥꯀꯥꯟꯗ ꯃꯐꯝꯗꯨꯗ ꯂꯩꯇ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯁꯥꯅ ꯐꯥꯎꯕ ꯇꯥꯕꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤꯁꯨ ꯁ꯭ꯇꯦꯠ ꯑꯃ ꯄꯤꯌꯨ ꯑꯗꯨꯒ ꯃꯩꯇꯩ ꯍꯣꯝꯂꯦꯟ ꯑꯃ ꯄꯤꯌꯨꯅꯗꯤ ꯇꯥꯟꯗꯦ ꯁꯤꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯩꯔꯤꯀꯣ ꯇꯣꯉꯥꯟꯕ ꯃꯗꯨ ꯁꯤ ꯇꯥꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯦꯕ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯁꯤ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯅꯣꯡꯃꯩ ꯃꯈꯣꯟꯁꯤ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯥꯛꯏ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅ ꯅꯣꯡꯃꯩ ꯁꯦꯡꯕꯗ ꯃꯗꯨꯗꯩ ꯀꯥꯞꯊꯣꯔꯛꯄ ꯃꯔꯨꯅ ꯃꯅꯥꯛꯇ ꯇꯨꯝꯃꯒ ꯂꯩꯕ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯅꯍꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯃꯁꯤꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯂꯥꯛꯑꯦ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯣ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯅꯣꯗ ꯅꯥꯒꯥꯝꯄꯥꯜ ꯏꯃꯥ ꯆꯥꯎꯕꯤꯅꯦ ꯃꯆꯥꯎꯕꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯗꯣ ꯉꯁꯤꯁꯦ ꯏꯃꯥꯁꯦ ꯀꯞꯈ꯭ꯔꯦ ꯌꯥꯝꯅ ꯇꯤꯀꯦꯟꯗ꯭ꯔꯒꯤ ꯗ꯭ꯔꯃꯥ ꯇꯥꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯒ ꯌꯥꯝ ꯆꯥꯟꯅꯕ ꯑꯋꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯊꯧꯕꯁꯤꯡꯒꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯏꯕꯨꯡꯉꯣꯗ ꯁꯨꯝ ꯀꯥꯟ ꯇꯧꯖꯒꯦ ꯍꯥꯏꯅ ꯀꯨꯏꯔꯦ ꯎꯅꯗꯕ ꯍꯥꯏꯅ ꯍꯣꯏ ꯇꯧꯖꯔꯛꯄꯅꯤ ꯍꯣꯏ ꯍꯣꯏ ꯃꯥ ꯐꯅ ꯂꯥꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯥꯡ ꯇꯧꯔꯤ ꯏꯔꯥꯡꯁꯤꯗꯤ ꯐꯕ ꯑꯣꯏꯔꯁꯅꯨ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯣ ꯑꯣꯏꯗꯅꯀꯣ ꯍꯣꯏ ꯍꯣꯏ ꯑꯄꯨꯟꯕ ꯃꯥ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯏꯃꯥꯅꯁꯨ ꯍꯥꯏꯖꯔꯤꯀꯣ ꯍꯣꯏ ꯍꯣꯏ ꯃꯥ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯒꯤ ꯀꯩꯅꯣꯁꯤꯁꯨ ꯀꯨꯏꯔꯦꯕ ꯑꯩꯗꯤ ꯉꯔꯥꯡꯗ ꯏꯕꯨꯡꯉꯣꯒꯤꯁꯤ ꯂꯥꯛꯄꯗꯨ ꯊꯦꯡꯅꯕ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯏ ꯄꯥꯛꯇꯅ ꯁꯦꯟꯒꯤ ꯑꯐꯕ ꯍꯥꯏꯗꯨ ꯂꯥꯛꯇꯅ ꯃꯥꯏ ꯄꯥꯛꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦꯀꯣ ꯏꯔꯥꯜ ꯂꯥꯟꯗꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕꯒꯤ ꯀꯩꯅꯣꯗ ꯃꯣꯏꯅ ꯇꯧꯕꯁꯨ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯣꯏ ꯁꯤ ꯍꯥꯏꯔꯒ ꯏꯕꯨꯡꯉꯣ ꯊꯝꯖꯔꯒꯦ ꯃꯥꯁꯨ ꯉꯥꯡꯕꯁꯤ ꯀꯌꯥ ꯍꯩꯕ ꯅꯠꯇꯦ ꯑꯩꯁꯨ ꯁꯨꯝ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯗꯣ ꯑꯁꯤ ꯗ꯭ꯔꯃꯥ ꯇꯥꯛꯄꯁꯦ ꯑꯃꯨꯛ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕꯗꯣ ꯌꯥꯝꯅ ꯍꯣꯏ ꯍꯣꯏ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯔꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨꯅ ꯏꯃꯥꯅ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯉꯁꯤꯒꯤ ꯌꯥꯝ ꯁꯦꯡꯂꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤꯗꯃꯛ
ꯌꯥꯏꯐꯕ ꯑꯐꯕ ꯏꯃꯥꯅ ꯄꯤꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯥꯕꯨ ꯍꯟꯅ ꯑꯁꯤꯒꯤ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯊꯧꯕꯁꯤꯡ ꯐꯥꯈꯤꯕ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯗ꯭ꯔꯃꯥ ꯇꯥꯔꯕꯗꯤ ꯃꯥ ꯀꯞꯄꯨꯔꯦ ꯇꯥꯛꯄꯤꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯏꯃꯥ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯩꯗꯥꯄꯨꯡꯗ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯧꯔꯤ ꯌꯥꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯀꯤꯔꯤꯛ ꯏꯟꯅꯔꯒ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯍꯥꯏꯅꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯦ ꯑꯗꯨꯒ ꯌꯦꯁ ꯏꯟꯇꯔꯅꯦꯠꯁꯦ ꯃꯁꯤꯒꯤ ꯊꯧꯔꯝꯁꯦ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯇꯔꯅꯦꯠ ꯈꯔ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯦ ꯍꯦꯛꯇ ꯊꯣꯛꯏ ꯑꯗꯨꯒ ꯑꯌꯥꯝꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇꯗꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯑꯗꯨꯝ ꯇꯠꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯅꯤꯡꯊꯦꯝ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯀꯣꯃꯦꯟ ꯆꯪꯕꯤꯔꯛꯄꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯅꯤꯡꯊꯦꯝ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟ ꯇꯥꯕꯤꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛ ꯅꯣꯟꯖꯔꯕꯒ ꯂꯣꯏꯅꯅ ꯏꯄꯥꯖꯦꯝꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯍꯥꯟ ꯀꯨꯀꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯈꯛ ꯃꯐꯤ ꯊꯣꯡꯗꯦꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯐꯨꯔꯨꯞꯀꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯅ ꯃꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯨꯒꯥꯏꯕꯤꯗꯅ ꯌꯨꯝ ꯃꯩ ꯊꯥꯕꯤꯗꯅ ꯇꯧꯏꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯏ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩꯁꯤꯡ ꯇꯧꯈꯤꯕꯗꯣ ꯀꯨꯀꯤꯒꯤ ꯃꯆꯤꯟꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯇꯥꯕ ꯐꯪꯗꯦꯕ ꯃꯣꯏꯒꯤ ꯋꯥꯍꯩꯗꯒꯤ ꯄꯤꯁꯁꯨ ꯇꯥꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯇꯥꯗꯦ ꯑꯁꯤꯁꯨ ꯃꯣꯏꯒꯤꯁꯤꯁꯨ ꯀꯔꯝꯕ ꯄꯥꯟꯗꯝꯅꯣ ꯁꯤ ꯈꯪꯖꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯏꯄꯥꯅ ꯉꯔꯥꯡ ꯀꯩꯅꯣꯒꯤ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯂꯩꯀꯥꯏꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯅꯤꯡꯉꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯖꯗꯕ ꯄꯥꯡꯗꯤ ꯌꯥꯝ ꯄꯥꯡꯖꯅꯤꯡꯕ ꯑꯗꯨꯒ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯈꯔ ꯂꯥꯞꯄꯅꯤꯅ ꯐꯪꯖꯗ꯭ꯔꯦ ꯑꯗꯒꯤ ꯏꯟꯇꯔꯅꯦꯠ ꯌꯥꯗꯕꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯥꯞꯄꯁꯨ ꯐꯪꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯃꯁꯨ ꯂꯩꯔꯦꯀꯣ ꯑꯗꯨ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯄꯥꯡꯖꯔꯛꯀꯦ ꯑꯗꯨꯒ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯆꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣꯏꯅꯤ ꯑꯗꯣ ꯑꯩꯅꯁꯨ ꯄꯩꯁꯥꯗꯨ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯄꯤꯖꯅꯤꯡꯕꯅꯦ ꯑꯗꯨꯒ ꯅꯦꯠꯁꯨ ꯌꯥꯝ ꯌꯥꯗꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯒ꯭ꯔꯨꯞꯅ ꯑꯩꯈꯣꯏ ꯂꯩꯖꯕꯁꯤꯁꯨ ꯑꯩꯈꯣꯏ ꯅꯦꯠ ꯌꯥꯗꯕꯅ ꯃꯌꯥꯝꯁꯨ ꯄꯩꯁꯥ ꯀꯥꯞꯅꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝ ꯋꯥꯠꯄ ꯊꯥ 4 ꯁꯨꯖꯜꯂꯛꯄ ꯑꯗꯨꯅ ꯈꯔꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯂꯩꯕꯅꯦ ꯑꯗꯨꯅ 10,000 ꯐꯥꯎꯕ ꯁꯨꯗꯅ ꯂꯩꯔꯝꯕꯗꯒꯤ ꯉꯔꯥꯡꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯉꯥꯏꯍꯥꯛ ꯂꯥꯎꯊꯣꯛꯆꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯊꯪ ꯄꯥꯡꯅꯔꯛꯑꯦ ꯈꯔ ꯑꯩ ꯃꯤ ꯈꯔꯁꯨ ꯍꯣꯔꯦꯟ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯨꯒ ꯄꯥꯡꯕꯤꯔꯛꯄꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯀꯣꯟꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯀꯥꯡꯕꯨꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯑꯩꯅ ꯅꯨꯃꯤꯠ 4-5ꯅꯤ ꯒꯦꯞ ꯂꯩꯔꯀꯥꯟꯗ ꯃꯗꯨ ꯇꯧꯖꯈꯤꯕꯅꯤ ꯉꯔꯥꯡ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯏꯆꯦ ꯉꯔꯥꯡ ꯂꯨꯄꯥ 18,000 ꯈꯨꯠꯁꯤꯟꯅꯕ ꯉꯝꯖꯈ꯭ꯔꯦ ꯃꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ 10 ꯐꯥꯎꯕ ꯁꯨꯔꯝꯗꯕꯗꯣ 10,000 ꯐꯥꯎꯕ ꯁꯨꯔꯝꯗꯕꯗꯣ ꯃꯃꯩ ꯊꯪꯅ ꯂꯨꯄꯥ 18,000 ꯁꯨꯔꯦ ꯑꯗꯣ 60 ꯐꯥꯎꯗꯪ ꯁꯨꯔꯗꯤꯅ ꯑꯃꯨꯛ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯕꯨ anyway ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯄꯨꯛꯅꯤꯡꯅ ꯊꯧꯒꯠꯄꯤꯗꯅ ꯍꯥꯏꯔꯛꯂꯤꯕꯁꯦ ꯃꯁꯤꯗꯩ ꯍꯦꯟꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯇꯩ ꯀꯔꯤ ꯆꯤꯊꯕ ꯂꯩꯕꯤꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯏꯄꯥꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯍꯦꯁ ꯊꯧꯅꯥꯎꯖꯝ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯔꯤ ꯑꯆꯪꯕꯅꯦ ꯍꯥꯏꯖꯒꯦ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ MLA ꯉꯔꯥꯡ ꯀꯌꯥ 90ꯔ ꯀꯌꯥꯅꯣ ꯃꯣꯏ ꯆꯠꯈꯤꯕ ꯇꯥꯜꯂꯛꯑꯦꯒ ꯍꯥꯏꯕ ꯈꯣꯟꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕ ꯇꯥꯜꯂꯛꯏꯔ ꯇꯥꯜꯂꯛꯇ꯭ꯔꯤꯔ ꯇꯥꯜꯂꯛꯑꯦ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯒꯤꯗꯃꯛꯇ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯍꯣꯏ ꯑꯗꯨ ꯑꯗꯨꯒ ꯃꯈꯣꯏꯅꯗꯤ ꯃꯣꯏ ꯇꯥꯜꯂꯛꯄ ꯂꯩꯇꯦꯅ ꯑꯃꯨꯛ ꯁꯦꯡꯗꯣꯛꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯑꯗꯨꯅꯦ ꯑꯩꯗꯤ ꯃꯣꯏꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯔꯝꯅꯦꯒꯗ ꯄꯤꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯁꯦ ꯊꯧꯅꯥꯗꯤ ꯌꯥꯝ ꯂꯩꯕ ꯊꯧꯅꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡꯁꯦꯀꯣ ꯍꯣꯏ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕꯤꯅꯤꯡꯉꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯏ ꯆꯨꯝꯕꯤꯅꯤꯡꯉꯥꯏ ꯑꯃ ꯂꯩꯇꯕꯒꯤ ꯀꯩꯅꯣꯝꯃ ꯎꯖꯩꯌꯦꯕ ꯑꯩꯈꯣꯏꯅꯁꯨ ꯍꯣꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯣꯡꯕ ꯆꯥꯎꯕ ꯇꯣꯝꯕ ꯆꯥꯎꯕ ꯑꯃꯅ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯤꯁꯨ ꯂꯨꯞꯁꯦ ꯃꯥꯒꯤ ꯕꯦꯀꯤꯡꯗ ꯈꯔ ꯑꯃ ꯑꯩꯒꯤꯗ ꯈꯔ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯄꯨꯅꯤꯡꯕ ꯃꯥꯏꯀꯩꯗ ꯄꯨꯕꯗꯧꯅꯁꯨ ꯇꯧꯋꯦ ꯁꯤꯃ ꯇꯧꯖꯍꯟꯅꯤꯡꯗꯦ ꯁꯤꯃꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯑꯄꯨꯟꯕ ꯑꯣꯏꯍꯟꯅꯤꯡꯉꯤ ꯁꯤꯒꯤ ꯑꯩꯅ ꯁꯤ ꯅꯤꯡꯁꯤꯡꯉꯛꯏꯁꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯀꯨꯏꯔꯕꯒꯤ ꯋꯥꯔꯤꯗ ꯑꯩꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯝꯕ ꯅꯨꯃꯤꯠ ꯑꯃꯈꯛꯇ MGUꯗ ꯃꯤꯇꯤꯡ ꯑꯃꯈꯛ ꯌꯥꯎꯕ ꯆꯠꯂꯤ ꯀꯨꯏꯔꯕꯩ ꯋꯥꯔꯤꯅꯤ ꯃꯗꯨꯗꯩꯗꯨꯗ ꯃꯤꯇꯤꯡꯗꯨ ꯑꯩ ꯏꯆꯦꯁꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯄꯅꯦ MGUꯗ ꯃꯤꯇꯤꯡꯗꯣ ꯌꯥꯎꯕ ꯆꯠꯄꯅꯦ ꯇꯧꯕꯇꯕꯨ ꯃꯤꯇꯤꯡꯗꯣ ꯍꯧꯖꯤꯛꯃꯛꯁꯨ ꯍꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯈꯪ ꯍꯩꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯇꯧꯕ ꯃꯤꯇꯤꯡꯒꯤ ꯅꯨꯃꯤꯠꯇꯣ ꯃꯣꯏ ꯅꯨꯃꯤꯠ ꯑꯃ ꯂꯧꯗꯣꯔꯤꯅꯤ
ꯃꯤꯇꯤꯡ ꯗꯨꯗ ꯃꯣꯏꯅ ꯇꯧꯅꯕ ꯃꯔꯩꯗꯣ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯃꯤꯇꯤꯡꯗꯣ ꯌꯥꯎꯖꯔꯛꯈꯤꯗꯦꯕ ꯃꯩꯔꯥ ꯄꯥꯏꯕꯤꯗꯨ ꯒ꯭ꯔꯨꯞ ꯈꯥꯏꯗꯣꯛꯑꯦ ꯃꯥꯒꯤ ꯑꯇꯣꯝꯕꯩ ꯃꯅꯤꯡꯗ ꯈꯔ ꯑꯃ ꯂꯩꯔꯦ ꯆꯥꯎꯕꯩ ꯃꯅꯤꯡꯗ ꯈꯔ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡꯒꯤꯗꯨꯅ ꯑꯣꯏꯒꯗꯕꯅꯤ ꯑꯄꯥꯁꯣꯏꯒꯤꯗꯨꯅ ꯑꯣꯏꯒꯗꯕ ꯍꯦꯛꯇ ꯃꯔꯩꯁꯤꯅꯀꯣ ꯑꯦꯝꯗꯤꯗꯨ ꯅꯤꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯤꯇꯤꯡꯗꯣ ꯌꯥꯎꯗꯅ ꯊꯣꯛꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯍꯥꯏꯕ ꯁꯤꯃ ꯇꯧꯍꯟꯖꯅꯤꯡꯗꯦꯕ ꯍꯣꯏ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯏꯄꯥꯗ ꯑꯩꯅ ꯅꯍꯥꯟ ꯇꯣꯔꯕꯨꯡꯗ ꯐꯨꯝꯂꯛꯇꯕ ꯑꯃꯤꯠ ꯁꯥꯍꯅ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯦꯅ ꯍꯥꯏꯕꯗ ꯏꯄꯥꯅꯁꯨ ꯇꯤꯚꯤ ꯆꯦꯅꯦꯜ ꯈꯔꯗ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯂꯩꯌꯦꯅ ꯍꯥꯏꯔꯛꯈꯤꯗꯅꯀꯣ ꯍꯧꯖꯤꯛꯁꯦ ꯑꯆꯨꯝꯕ ꯑꯔꯥꯟꯕꯗ ꯈꯪꯗꯕ ꯄꯥꯎ ꯑꯃ ꯁꯨm ꯇꯥꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯩꯈꯣꯏꯗꯗꯤ ꯁꯨꯝ ꯆꯃꯝꯅꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗ ꯁꯨꯝ ꯁꯟꯗꯣꯛꯈꯤꯗꯣꯔꯕ ꯇꯣꯔꯕꯨꯡꯗꯨ ꯃꯣꯏ ꯐꯨꯝꯕꯗꯤ ꯌꯥꯗ꯭ꯔꯦ ꯐꯨꯝꯃꯅꯨꯗꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯃꯤꯠ ꯁꯥꯍꯅ ꯍꯌꯦꯡ ꯀꯣꯟꯅ ꯅꯣꯏꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯄꯥर्क ꯑꯃ ꯁꯦꯝꯍꯟꯒꯅꯤ ꯍꯥꯏ ꯀꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯛꯄ ꯑꯗꯒꯤ 6 ꯁꯦꯗꯨꯜ ꯑꯗꯨ ꯆꯠꯅꯍꯟꯒꯅꯤ ꯃꯩꯇꯩꯒꯤꯅ ST ꯈꯔ ꯄꯤꯔꯅꯤ ꯃꯣꯏꯒꯤ ꯑꯗꯨꯒꯨꯝꯕ 6 ꯁꯦꯗꯨꯜꯁꯤꯅ ꯀꯗꯥꯏꯐꯥꯎ ꯆꯟꯈ꯭ꯔꯕꯖꯥꯠꯅꯣ ꯃꯅꯨꯡꯗ ꯃꯣꯏꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯥꯝ ꯀꯨꯞꯅ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯝ ꯉꯥꯡꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯀꯨꯞꯅꯁꯨ ꯈꯪꯗꯕꯤ ꯑꯗꯨꯒ ꯊꯋꯥꯏꯗꯤ ꯌꯥꯝ ꯋꯥꯖꯕ ꯑꯃ ꯑꯣꯏꯕ ꯁꯨꯒꯨꯝꯕꯒꯁꯦ ꯁꯨꯝ ꯉꯥꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯏ ꯍꯣꯏ ꯃꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯁꯤꯒꯨꯝꯕꯁꯤ ꯈꯔ ꯑꯗꯨꯝ ꯃꯅꯨꯡꯗ ꯈꯔ ꯂꯩꯕ ꯖꯥꯠꯂꯥ ꯁꯤ ꯀꯣꯔꯠꯀꯗꯤ ꯊꯦꯡꯅꯕ ꯌꯥꯗꯕ ꯖꯥꯠꯂꯥ ꯑꯅ ꯁꯨꯝ ꯈꯪꯖꯅꯤꯡꯗꯅ ꯇꯧꯔꯛꯏꯅꯤ ꯁꯦ ꯃꯁꯤ ꯊꯣꯏꯗꯣꯛꯄ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯣꯏ ꯍꯥꯏꯅꯕ ꯑꯃꯗꯤ ꯆꯤꯡꯅꯕꯗꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯋꯥꯐꯝꯁꯤꯡꯁꯦ ꯂꯩꯔꯛꯑꯦ ꯍꯥꯏꯗꯅ ꯂꯥꯎꯊꯣꯔꯛꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯨꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯔꯨꯕꯗꯨ ꯍꯣꯏ ꯇꯧꯔꯛꯄ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯅ ꯈꯪꯍꯟꯕꯕꯨꯗꯤ ꯃꯊꯧ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒꯨꯝꯕ ꯇꯧꯔꯛꯄ ꯌꯥꯔꯣꯏꯁꯨ ꯃꯁꯤꯁꯨ ꯃꯈꯣꯏꯅꯁꯨ ꯌꯥꯝ ꯃꯨꯟꯅ ꯑꯗꯨꯝ ꯈꯪꯕ ꯂꯩꯕ ꯖꯥꯠꯅꯤ ꯃꯁꯦ ꯑꯦꯅꯤꯋꯦ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤꯁꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯌꯥꯝꯅ ꯂꯨꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩ ꯍꯥꯏꯕ ꯇꯥꯏ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯏꯆꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯊꯧꯔꯝ ꯁꯟꯗꯣꯛꯆꯔꯤꯉꯩꯗ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡ ꯌꯥꯝ ꯆꯥꯗꯕ ꯍꯥꯏꯕ ꯇꯥꯏ ꯏꯟꯇꯔꯅꯦꯠꯁꯤ ꯈꯔ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯈꯔ ꯇꯧꯕꯁꯤꯅ ꯃꯌꯥꯝꯗ ꯑꯄꯟꯕ ꯈꯔ ꯊꯣꯛꯂꯦ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝꯅꯁꯨ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯐꯝꯁꯤ ꯀꯌꯥ ꯑꯗꯨꯝ ꯊꯝꯕꯤꯔꯦ ꯍꯧꯖꯤꯛ ꯈꯔ ꯑꯃꯨꯛ ꯐꯔꯦ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯑꯗꯣ ꯐꯣꯇꯣ ꯑꯩꯅ ꯎꯍꯟꯖꯔꯤꯕꯁꯤ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯣꯛꯍꯧꯕ ꯏꯅꯥꯎ ꯍꯤꯖꯝ ꯁꯪꯀꯔꯅꯤ ꯍꯤꯖꯝ ꯁꯪꯀꯔꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯂꯨꯄꯥ 8,000,000 ꯃꯇꯦꯡ ꯄꯥꯡꯖꯔꯨꯔꯦ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯌꯦꯡꯕꯤꯕ ꯇꯥꯕꯤꯕ ꯗꯣꯅꯔꯗꯒꯤ ꯌꯥꯎꯕ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯒ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯂꯩꯕ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯐꯦꯗꯔꯦꯁꯟꯒꯤ ꯇꯤꯝꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯆꯔꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯄꯨꯟꯅ ꯂꯨꯄꯥ 8,000,000 ꯃꯇꯦꯡ ꯄꯥꯡꯖꯔꯨꯔꯦ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯗꯨꯒ ꯄꯥꯡꯕ ꯉꯝꯈꯤꯗ꯭ꯔꯒꯁꯨ ꯄꯨꯛꯅꯤꯡꯅ ꯍꯛꯆꯥꯡꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤꯕꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯉꯥꯏꯖꯒꯦ ꯑꯁꯦꯝ ꯁꯪꯒꯤꯇꯥ ꯁꯤꯡꯖꯃꯩ ꯂꯨꯄꯥ 1,000,000 ꯄꯥꯡꯕꯤꯔꯛꯏ ꯑꯗꯨꯒ ꯏꯉꯨꯗ ꯃꯣꯍꯦꯟ ꯂꯨꯄꯥ 500 ꯁꯪꯀꯔꯒꯤꯗꯃꯛ ꯄꯥꯡꯕꯤꯔꯛꯄ ꯑꯗꯨꯒ ꯃꯦꯗꯥꯝ ꯔꯨꯍꯤꯅꯤ ꯁꯤꯡꯖꯃꯩꯗꯒꯤ 5,000 3,000 ꯑꯃ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯦ ꯑꯗꯨꯒ ꯃꯦꯗꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯀꯔꯒꯤꯗꯁꯨ ꯄꯥꯡꯕꯤꯔꯛꯄꯅꯤ ꯑꯗꯨꯒ 3,000 ꯑꯃꯅ ꯇꯣꯉꯥꯟꯕ ꯗꯥꯏꯃꯟꯗ ꯄꯥꯡꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯎꯕꯤꯖꯝ ꯏꯆꯟ ꯇꯣꯝꯕꯤ ꯑꯩꯈꯣꯏꯒꯤ ꯁꯣꯃꯦꯟ ꯀꯨꯃꯥꯔꯒꯤ ꯏꯃꯥ ꯑꯄꯣꯛꯄꯤꯅ ꯂꯨꯄꯥ 1,000,000 ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤꯁꯨ ꯃꯆꯥ ꯁꯣꯃꯦꯟ ꯀꯨꯃꯥꯔ ꯂꯩꯈꯤꯗꯕꯅꯤ ꯃꯗꯨꯒꯤ ꯎꯅꯖꯕꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯊꯥꯒꯠꯆꯔꯒ ꯂꯩꯖꯔꯕꯅꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯃꯇꯦꯛ ꯑꯃ ꯏꯃꯥꯁꯤꯒ ꯊꯦꯡꯅꯔꯛꯄꯒꯤ ꯑꯔꯨꯅꯤꯌꯥ ꯀꯣꯏꯖꯝꯅ ꯂꯨꯄꯥ 1,000,000 ꯄꯤꯕꯤꯔꯛꯄ ꯔꯥꯙꯥ ꯂꯥꯏꯁ꯭ꯔꯝꯅ ꯁꯪꯀꯔꯒꯤꯗꯃꯛ ꯂꯨꯄꯥ 500 ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯑꯣꯖꯥ ꯇꯣꯝꯕ ꯀꯣꯡꯄꯥꯟ ꯆꯅꯝ ꯂꯩꯀꯥꯏꯗꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯗ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯗꯥꯏꯃꯟꯒꯤ ꯂꯩꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯍꯥꯏꯕ ꯇꯥꯏ ꯅꯨꯡꯁꯤꯕꯤ ꯃꯌꯥꯝ ꯂꯨꯄꯥ 2,000,000 ꯄꯤꯕꯤꯔꯝꯃꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯇꯩ ꯆꯤꯊꯕ ꯑꯩꯅ ꯉꯔꯥꯡ ꯄꯟꯖꯗꯕ ꯈꯣꯠꯄ ꯌꯥꯎꯔꯁꯨ ꯊꯧꯔꯝ ꯇꯥꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯀꯨꯝꯕ ꯀꯥꯞꯄꯤꯔꯣ ꯑꯗꯨꯒ
ningsingbiro haina haijari punamakse aduga ngasigi thorom se yaubiri sing mayam punamak kari kari phongdokpiningi kari wafam ngasigi numit asida phongdokpio domadomna pungningi warol da ngarang call fangki fangde haibagi wafam hojik thodongna leijadri adumak saru yabiro haibo wafam si thamjake Maripak ningba numit palan wangjeng laikon da pangthopagi thoromni masing yamlabai maibel sing ma famdu da saruk yari aduga thorom asida maripak ningba numit thorom si mamangai dadi mayamna hena khangbire numit chi suti oiba suti thado khrakanda thorom si ayambana akoigi radio da natak ama khaktar kanda dum laiba aduga tonga tongan ba manipuri mapan sing da khara pangthok panatana manipur gi mafam sing da hana khoina ngang wani da pangthok lam mong adu da di pangthok hidre adubu lakliba antaki chahi mafam asi mayamna ubire aduga wangjing gi awala ko haidana wangjing da laiba tonga tongan ba club organization mera pai bi mayam punna punchilaga khoi mafam adu da pangthok ki ba thoromni oza hemat kumar ningomba wangang biri atai chute mayam ba atai khana mayam to Asisi August ki tang tarom doi 2023 numit asi hi oiba nung yam sung pal gi ba wan toksi Manipur kanana bohana pada imaleba Manipur gi damukta thawaina ponta pikraba athoba tikendrajit kinising numit oina ngasi asi Patriots Day asi apunba wangjing lamding kariniko samna hairabada awalaka kona meeting character matungda mera pai mayam kusam naraga asi wangjing komning do lambas da pangthok jabagi maramdi Manipur gi apunba gi sakam da thengkhang kaya da sinaraliba kaya singasibu punna thengnaminaba ambasung imaleba Manipur gi damakta Hawaii ponta pikraba ipa ipusing amasung icha inau kaya sing asibu kai khumnaba madi makoi mamdi kai khumnaba oina haika leka tamba iroinana hojik Manipur ngamkai kannanaba Manipur sakam kannaba honabada lojing leya kaya da khunga iba volunteer singi awar apana singbasing mai gi club kaya singatu digi pubirak pasing atu khomjalaga paisa amasung sing changna singbasing ja amu gen thokpa loina nangasi ge sida tilibasi hairo wangjing lamding yentha wangban uyan salungbam adigi khongjom sapam adigi langa thena jingba langtaban jingba mi kaya adigi mi lising kaya na hojik keno mafam masida ogi tenduna hare phongjalaji pangtho jari maramaduna asigo phongjalaji pangthopagi hena maru oribadi himaleba Manipur si hojik yamna tanikpa hiba mamada leiba mi kya ge punsi lantum mangkhibana maram oraga maitai singi yum kai lantum kaya mangkhiba asiguma khotong chadaba kaya mayong naribase masi
शांति होना लोइसनब होनबा अदुगा शांति लाद्रिङै मरक्ता अखोइना अखोइदे एटेक तौरपा मैतैसिंदे एटेक तौरपसिंगसे पुन्ना थिंगनबगीदमक्ता मदुदा अखोइगी चेंग चाक अदिगी पैसाना चिंगबा मथौ ताबसिंगदो मदु अखोइ कलेक्शन तौरगा तौबा अदुगा पेट्रोइस दे इमा लेबाक किदमक्ता थवाइना पोदा पिख्रबा अथौबसिगी निसिंग नुमित असे मसे यामना वहान थोकलेना पांथोकनबगीदमक्ता हाइबा थौरमसि सिंजबने हाइबसि अवालका गोगी प्रेसिडेंट की माइकेदेगी थमजरी पुनः पुतागजरी
ꯌꯥꯗꯦꯅ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯂꯥꯏꯟ ꯑꯃꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯔꯣꯍꯟ ꯐꯤꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯁꯦ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯆꯠꯂꯤ ꯙꯔꯃ ꯆꯠꯄꯅꯤꯅ ꯑꯗꯨ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯆꯠꯄ ꯌꯥꯝ ꯑꯩꯈꯣꯏꯅ ꯆꯠꯆꯕ ꯆꯔꯆ ꯀꯥꯖꯕꯁꯤꯡꯁꯤꯁꯨ ꯃꯣꯏꯅ ꯑꯌꯥꯝꯕ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤ ꯑꯗꯨ ꯁꯤꯒꯤ ꯔꯤꯂꯤꯖꯟꯒꯤ ꯃꯇꯥꯡ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯥꯅ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟꯗ ꯃꯥꯅ ꯆꯦ ꯑꯃ ꯊꯥꯡꯒꯠꯈꯤꯕꯖꯥꯠꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯧꯔꯛꯄꯅꯦꯕ 2 ꯃꯤꯅꯠꯁꯤꯗ ꯃꯥꯅ ꯉꯥꯡꯅꯕ ꯍꯣꯠꯅꯍꯧꯗꯣꯏꯅꯦ ꯂꯣꯏ ꯀꯚꯔ ꯑꯞ ꯇꯧꯍꯧꯗꯣꯏꯅꯦ ꯑꯆꯨꯝꯁꯦ ꯑꯗꯨ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯇꯤꯝ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯋꯥꯔꯜꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤ 35 ꯄꯨꯟꯕꯁꯤꯗ ꯃꯥꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯑꯦ ꯃꯥꯗꯤ ꯑꯍꯥꯟꯕ ꯆꯠꯇꯣꯏꯅꯤ international ꯑꯗꯨꯒꯤ ꯃꯇꯝꯗ ꯃꯥ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯃꯌꯥꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯤꯌꯣꯅ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯃꯦꯜꯕꯟꯒꯤꯅ ꯑꯩꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯗꯅꯤꯒꯤꯅ ꯅꯤꯀꯤꯅ ꯇꯧꯔꯅꯤ ꯑꯗꯨ ꯄ꯭ꯔꯦꯁꯔꯕꯨꯗꯤ ꯂꯩꯇꯦ ꯃꯌꯥꯝꯗꯣ ꯇꯧꯅꯤꯡꯕ ꯈꯔ ꯀꯩꯅꯣꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯅ ꯈꯥꯏꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯕ ꯈꯔ ꯏꯟꯗꯤꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯧꯔꯒ ꯈꯔ मैडम की लाइन से तत्की माले एनीवे यम नुंगाइजे मैडम मैम खंगन बिरम मसीगी थोरम इंटरनेट अदुकी मतेक हाइबा तारे ngahak leita ngahak अपन बथुए नन अखोइन स्क्रीन ngahak leita ngahak tar सिनजरी से हाइतरे मसी खुदों चादब सिसु याम ngapigani aduga लाइन सी तत्खरे मैडम अमुहना कॉल लाकदोरिब्रा येमिनर से दु मरकता कॉल अतोप लागना कॉल से लाए line तत्खरे होय मैडम लाइन से अमोना लाइन से तत्खिबा हाइबा तारे ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯑꯩꯅ ꯆꯤꯊꯍꯧꯕ ꯄꯣꯏꯟ ꯑꯃ ꯉꯔꯥꯡꯒꯤ ꯖꯦꯝꯁꯅꯁꯨ ꯄꯟꯕꯤꯈꯤꯕ ꯁ꯭ꯀꯣꯂꯔꯁꯤꯞ ꯃꯌꯥꯝ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯁꯦ 10,000ꯃꯨꯛ ꯍꯥꯡꯕ ꯗꯔꯀꯥꯔ ꯑꯣꯏ ꯈꯣꯠꯂꯤꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯉꯔꯥꯡ ꯖꯦꯝꯁꯅ ꯑꯗꯨ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯩꯈꯣꯏꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯑꯗꯣ ꯑꯩꯕꯨꯗꯤ ꯌꯥꯝꯅ ꯇ꯭ꯋꯤꯇꯔꯗ ꯌꯥꯝ ꯀꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯟꯗꯤꯔꯥ ꯂꯥꯏꯁ꯭ꯔꯝ ꯈꯣꯏ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃ ꯅꯨꯄꯤ ꯃꯆꯥ ꯃꯥꯁꯤ ꯃꯁꯥꯃꯛꯀꯤ ꯗꯣꯛꯇꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤꯅ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯌꯦꯕ ꯃꯣꯏ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔꯒꯤꯗ ꯇꯣꯞ ꯑꯣꯏꯔꯤꯕ ꯇ꯭ꯋꯤꯇꯔꯗ ꯑꯗꯣ ꯃꯣꯏꯔꯣꯝꯒꯤꯗꯤ ꯃꯤꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯣꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯤꯌꯔ ꯇꯧꯔꯛꯄ ꯀꯃꯦꯟ ꯇꯧꯔꯛꯄ ꯂꯥꯏꯛ ꯇꯧꯔꯛꯄꯁꯦ ꯂꯤꯁꯤꯡꯗ ꯇꯧꯔꯛꯏ ꯍꯥꯏꯔꯤꯕ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯃꯥꯁꯦ ꯑꯁꯦꯡꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯗꯣꯛꯇꯔꯅꯦꯕ ꯑꯁꯦꯡꯕꯗꯤ ꯗꯣꯛꯇꯔꯅꯦ ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯑꯉꯥꯡꯅꯦꯕ ꯑꯩꯉꯣꯟꯗ ꯆꯦ ꯀꯧꯕ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯀꯣꯟꯇꯦꯛ ꯇꯧꯔꯛꯄꯅꯦꯕ ꯅꯍꯥꯟ ꯋꯦꯠꯅꯁꯗꯦ ꯅꯨꯃꯤꯠꯇ ꯆꯤꯆꯦ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯇꯧꯗ ꯌꯥꯔꯔꯣꯏꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏꯁꯨ ꯍꯥꯡꯕ ꯌꯥꯕ ꯍꯥꯡꯗꯣꯛꯅꯔꯦꯕ ꯁ꯭ꯋꯥꯏꯁꯤꯗ ꯑꯉꯝꯕ ꯌꯥꯕ ꯃꯥꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯍꯥꯏꯅ ꯑꯗꯣ ꯃꯣꯏꯗꯤ ꯁ꯭ꯄꯦꯁ ꯋꯥꯡꯕ ꯀꯥꯏꯅ ꯂꯩꯌꯦꯕ ꯁ꯭ꯄꯦꯁꯇ ꯃꯥꯁꯦ ꯃꯁꯛ ꯎꯍꯟꯗꯅ ꯋꯥ ꯉꯥꯡꯉꯤꯕ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯗꯤ ꯊ꯭ꯔꯦꯇꯟ ꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯗꯥꯏꯃꯟ ꯇꯤꯚꯤ ꯇꯥꯕꯤꯔꯤꯕ ꯑꯃꯨꯛ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯇ꯭ꯋꯤꯇꯔ ꯄꯥꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯁꯦ ꯑꯩ ꯃꯦꯁꯦꯖꯇꯁꯨ ꯆꯥꯠꯇꯁꯨ ꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯌꯨꯖꯔ ꯅꯦꯝꯁꯦ ꯑꯃꯅ ꯒ꯭ꯂꯦꯃꯔ ꯀꯩꯅꯣ ꯍꯥꯏꯅ ꯍꯥꯏ ꯋꯤꯁꯄꯔ ꯍꯥꯏꯅ ꯍꯥꯏ ꯑꯃꯅ ꯏꯟꯗꯤꯔꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯍꯥꯏ ꯑꯅꯤꯁꯤꯗ ꯐꯣꯂꯣ ꯇꯧꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯐꯣꯂꯣ ꯇꯧꯔꯒ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯕꯤꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯔꯤꯄꯣꯁט ꯇꯧꯔꯒ ꯑꯃꯨꯛ ꯀꯃꯦꯟ ꯏꯅꯤꯡꯕꯅ ꯏꯅꯤꯡꯉꯦ ꯏꯅꯤꯡꯗꯕꯅ ꯏꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯤ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯔꯤꯄꯣꯁט ꯇꯧꯔꯗꯤ ꯋꯥꯔꯜꯗ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯐꯥꯏꯠ ꯇꯧꯅꯔꯤꯕꯁꯤ ꯇ꯭ꯋꯤꯇꯔꯗꯅꯦꯕ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯈꯪꯅꯗꯧꯔꯤꯁꯦ ꯑꯆꯨꯝꯕꯅ ꯀꯅꯥꯅꯣ ꯑꯔꯥꯟꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕꯁꯦ ꯁꯤꯗ ꯄꯨꯊꯣꯛꯅꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯏꯟꯗꯤꯔꯥ ꯂꯥꯏꯁ꯭ꯔꯝꯒ ꯑꯗꯒꯤ ꯋꯤꯁꯄꯔꯁꯤꯒ ꯑꯅꯤꯁꯤꯗ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯣ ꯑꯩ ꯆꯥꯠꯇꯁꯨ ꯏꯖꯔꯛꯑꯒꯦ ꯃꯃꯤꯡ ꯃꯊꯥꯗꯣ ꯑꯗꯨꯃꯒ ꯍꯥꯏꯖꯒꯦ ꯇꯧꯕꯅꯦ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯃ ꯍꯥꯏꯖꯔꯒ ꯂꯣꯏꯁꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯏꯔꯥꯡ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯒꯤ ꯃꯇꯝꯗꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯨꯊꯣꯛꯅ ꯂꯩꯔꯦ ꯑꯗꯨ ꯑꯩ ꯄꯨꯊꯣꯛꯆꯔꯔꯣꯏꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯣ ꯑꯗꯨ ꯇꯧꯃꯤꯟꯅꯔꯁꯤ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯖꯦꯝꯁ थैंक यू मैडम थागचरे मथंगी कॉलर खुदों चाब पीजरी थौरम सिजनजरीब नंबर 9077282001 नंबर से सरुगाबियो कॉल तौबियो फोंदोबियो दोंगी पुनिंगी वारोल थौरम से इंटरनेट मरम ओरकान यूट्यूब मीडिया ताबीरीबसिंग खुदों चादब थोपीरे एनीवे
Okay, makon thoktre YouTube ki sonda sus makon thoktre tak pire. Amohana YouTube ta mohang jare YouTube ta mohana sangbiraksi. Yuduga Facebook to makon thoktre tak pire. Call corona ngajar me amgi thorom singa sigi de thono nungai taba haibadu oire odiba internet ki phibam sina maram orega mobile network si amuk tang thabirak labadi siguma problem se khoida tholoi dawne hai tare khoi mafam se internet line ani ahum hena samjar kan da su khodong sa da se dum thoi adaga aya mana khoi pick awar haiba tare hujik ki matam sidana khare hena nungai taba se dum dawi yam nungai jai sound tare na tapirakpa aduga Facebook page ki su amona laksage Facebook page ki steda amona laksage Ngasigi season nazariba number 9077282001 number sida call tobiu phone tobiu domadomna aduga mayamgi koina sandokchariba thorom sidagi lakchaba mateng kharaga loinana koina khame loki thodokta ngaksamda nongmi maru huju hujik su leiriba now hizam shankar gi mahaki mafamda lupali singkun taret khusina zarure ngara inausigi magi nongai maru loktok pati hidak amtang leibedasu mateng oinana ba haidana aduga tongan mioi kya marum su mateng pangba yamna lahawi aduga aikoina mateng pangjaruba gi video ngasi nungthilda mayamda dum uhanjarake aduga thodok asida leikidraba hobijam somen kumar gi apokpi thengnajarapda wari sanabagi video su koi soidan ucharake yam nungai taba thodokta mayamna khangbi kiba koigi somen kumar gi magi loina bida call torokiba khonjel haiba tare mayamna adum tana kraba khonjel ni koigi yamna nungai taba mong da yamu sithoi da mong da call torokiba khonjel do madugi apopi mama wari sana pai matiam tang thajarke tari bro aji te ka sini koi ta ngai di bro kare ko you tho da ngai na tu mene mana usit tabat torga ko koi char gi manung da mana ju kharga koi na hathok kreba kap gunu ichan nung sibi gi hai pi ne da ei le ya waro gunu igoro mi di yam de ma leitre ma sira koi na phone pai ra chat kreba nang ye nupa bati uning re ti kaino mopta jingo ba nang habi ma ta tre ba gi si bane ba hose jing pe se masini sumaina koigi call torokiba koigi thodok da khamelo ki thodok da hobijam somen kumar lekide na somen kumar gi magi loina bida amukhana mathangi numita call toroktuna thokiba thodok si matang da mihat pasing haiba tare yauriba mihat pasing aduna mam se thoidena call toksilaki aduga
masamakta magi nupi de khoi leiri haidana karim kathai na rakhi bhai batai laikhidre satkre madugi thodok udu yaw bani mayam khoi gi hinghori ba hizam sankar masimo da magi khanauda nongoi maru ma pallaga leiba lothokpa yadabadu mapanda puraga lothona ba honari aduga masina taba thodok tu da laikhidaba kaya marum lei makhoi gi mapau su tongan tongal kanagumba sing khoi gi tonga ba channel channel sing YouTuber sing na sumadu thagalakpa kaya amasu lei aduga thodok tu da yawba nongoi su palhodaba aduga ka dugi manung dagi hingkhiba mi amasu ngarang mahak su lekai du de lehawi adu makhoi gi paudam di lobadi ngamak rang di nong su salakpura maram moidana khoi gi sankar gi mungda sankar wari sana basu nong gi makhona tabam khangide aduga horen khoina thadok charapum tamju mayam na khara madugi soibadu ngapira kanda tabigani hello mi ngamadi lai from ibc Ibu ai jauh le bak ni. Jadi ibu na thaduk pa video gi ta bati am nuai ti. Ina nganga ibu je mo ko gi wang sanga tu ki mati ima thamoi sok na nuai ti bu. Adom la ba thaduk kaya thok mo ko na usita ba gi sang se. Mamang da gi serou da yang kana kam nei nei manung da maya pai ima mayam la o hadana koi chatle nazaret ki akana baga to koi la o hadana koi chatle ba koi buwa matam du da ai si pa ma khaki manak te lepe adai da ma gi mai se si da uki sina ngangi e ba ko mai tai macha apang bo chak yam cha bo siam phai na koi na tauri ba do na koi na 시리버도 시다 시르가 레레 라우루 라우나 하이레 에부고 마탐도스 이마 타와 야나 노아이 갑비 코이나 솜다 티나링이 모나 솜다 시레나 우시타나 왕앙악바 마이타이 마자자 얌 자바 가이나 앙악고도 두kim마틱 솜나 노아이 테 두가 ngasi 이붕어기 가이노세 타도록바다고 뿌닝제 아이 아위 미힌 가제 가리 노미 또 타위 사세 틱 쇼킹 오이 보고 하이자 선우 타이네기 마탐 마마기 와리 레기 마하바라티 와리 롬다 징선자가 오이름 바수야 오름 바수야 아이기 와칸니 고 아이기 와칸니 풍족도 와디 마하바라티 란다 빔 제도네 헤이 짝얌 자바 아빵보 하이나 얌틴 우시트나 ngangiba ado 빔 짝얌 자바두나 마나 와사키바 도로바티 부미야 마망다 사리 셀라가 공고이는 히베도 빔 짝얌 자바두나 마나 와삭키버도 아두도 아이 탁ning ningsang ai 짝얌 자바 마이테이 싱다 아이 모이나 ngangi버도 아이 이사다 탁ning ningsang 에바 짝얌 자바 모이나 아빵마네나 칼리버도 아두 빔나 란방다 존기 마기 가니 주사선기 이 타가 와삭카니나 와삭키버도 이 구족구족 탁카니나 와삭키바 빔 짝얌 자바 아빵버두나 aduna haida nutungo moina ngasi tauriba kholiba maitai jagam chaba apang batiam phai kai ngangi bido nganja sanu akoi apang bane na khaliba akoi se jagam chaba ne khaliba akoi se akoi gi imati akoi gi maitai macha sing gi thongna tayam chajaraga su ko thongna lingjen iting thongna poi phudor kani ha se moi khangdari ba ngasi su akoi maitai macha mayam dina mating thongna phudobada asam rai phanna lepidraba face to face and mayong na matam da koi maitai masana ka to ngomoi doino ngangani haba moi for da samrai phan moi na for da lei badu da koi ngam da bagi wane ba thadong na seba mai kai ani se la loin he to tongan seba kai do bagi moi na koi mai thi ba ngam doino mi pal ta nga ga hingba moi na thagatsari ma thagatsari koi maduna manung da thamsi ma hoi manung da thamsi ado khoina adumaina phongdok pa yadaba channel da su lei ma aduna ko ima gi manung gi wakhalon khangjai ado ima pin mana pen da be haibiri bido hai tare ma ko oi adubu ibungo ngasi atoba singin misu lakpada akoi ju atoba sing ko prayer tawjari ningsing jai thani gi ipa ipu sing na tawbiramba akoi ima lipa ki damakta thawai ka thoktana atoba sing na tawbiramba nimito chahi kumon je lakpada atuki mati ima mu sing na koi thamoi sokna nuai ke mokoi gi damakta ju akoi na thawmi jari adubu matam leba khuyta
ꯑꯃꯕꯨ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯃꯩꯇꯩꯅꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕ ꯑꯆꯦꯠꯄ ꯑꯃꯅꯤ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯀꯩꯗꯧꯉꯩꯗ ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯣꯏ ꯃꯣꯏ ꯃꯥꯏꯊꯤꯔꯒꯗ ꯍꯟꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟꯁꯤꯡꯁꯤꯁꯨꯀꯣ ꯃꯣꯏꯁꯦ ꯃꯐꯝ ꯈꯨꯗꯤꯡꯗꯀꯣ ꯍꯧꯖꯤꯛ ꯂꯥꯟꯁꯦ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯗꯁꯨ ꯆꯪꯖꯐꯝ ꯂꯩꯇ ꯑꯃꯗꯁꯨ ꯆꯪꯖꯐꯝ ꯂꯩꯇ ꯃꯣꯏ ꯃꯥꯏ ꯈꯨꯖꯥ ꯀꯥꯏꯗꯣ ꯑꯣꯏꯗꯣꯔꯤꯕꯅꯤ ꯃꯩꯇꯩ ꯄꯥꯎꯔꯧꯗ ꯍꯥꯏꯔꯒ ꯃꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤ ꯏꯕꯨꯡꯉꯣꯅ ꯐꯣꯡꯗꯣꯛꯄ ꯇꯤꯚꯤꯗ ꯎꯠꯂꯛꯄꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯉꯣ ꯃꯁꯤꯒꯨꯝꯕꯁꯦ ꯈꯜꯂꯨꯔꯒꯅꯦ ꯂꯥꯏꯃꯟ ꯀꯥꯡꯉꯤ ꯌꯥꯝ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗꯨꯅꯦ ꯇꯨꯖꯨꯡꯉꯦꯕ ꯑꯩꯈꯣꯏ ꯇꯥꯕꯗ ꯍꯣꯏ ꯍꯣꯏ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯀꯞꯄ ꯇꯦꯡꯊꯥꯔꯒ ꯃꯥꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯤꯕ ꯈꯣꯟꯗꯥꯗꯨꯕꯨ ꯌꯦꯡꯉꯨꯅꯦꯕ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯨꯡꯉꯣ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯃꯛꯇꯗ ꯗꯥꯏꯃꯟ ꯆꯦꯅꯦꯜꯗ ꯌꯦꯡꯉꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯇꯥꯡ 4ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯎꯁꯤꯠ ꯊꯧꯑꯣꯏꯗꯗꯅ ꯃꯣꯏꯅ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯔꯦꯞ ꯆꯠꯊꯗꯅ ꯍꯥꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯈ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯅ ꯃꯇꯝꯗꯨꯗ ꯚꯤꯗꯤꯑꯣꯁꯦ ꯊꯥꯗꯣꯛꯍꯧꯗꯕ ꯃꯣꯏꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤꯅ ꯊꯥꯗꯣꯛꯑꯒ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯒ ꯃꯇꯝ ꯀꯨꯏꯅ ꯋꯥ ꯉꯥꯡꯈꯤꯗꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯋꯥ ꯉꯥꯡꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥ ꯉꯥꯡꯈꯤ ꯑꯗꯩ ꯍꯦꯟꯗꯣꯛꯇꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯕꯦꯟ ꯐꯥꯎ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝꯅ ꯙꯔꯅꯥ ꯐꯝꯗꯅ ꯈꯣꯠꯇꯅ ꯇꯧꯈꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯑꯕ ꯃꯇꯝꯁꯤꯗꯗꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯐꯥꯎ ꯉꯥꯡꯕꯤꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕꯩ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯗꯦ ꯃꯇꯝꯗꯨꯗꯗꯤ ꯌꯦꯡꯉꯨ ꯒꯕꯔꯅꯔꯅ ꯌꯦꯡꯉꯨ ꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯍꯦꯛꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯗꯅ ꯏꯀꯥꯏ ꯈꯨꯝꯅꯗꯅ ꯇꯧꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯣꯛꯑꯀꯥꯟꯗꯗꯤ ꯃꯥ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗ ꯋꯥ ꯉꯥꯡꯗꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ BJPꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯁꯔꯗꯥ ꯏꯕꯦꯝꯃꯁꯦ ꯃꯥꯁꯦ ꯌꯥꯝꯅꯁꯨ ꯊꯥꯛꯄꯨꯗꯤ ꯋꯥꯡꯉꯦ ꯍꯥꯏꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯐꯅ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯨ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯈꯤꯇꯪ ꯍꯦꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ima thagachari ima khoi direct mi amada tamnana haibe yade ima ko ima gi do dai leirasi ima gi penda badu su nungai jai ima na phat kitang phatha bisi ma direct mi maming palaga haibe si yada ba aduna ma du mudu leiye yam nungai jai ima na tapi badu ko hoji khoi matam loi hau khre mingonda khoi taisalugum sida khoi mayam puna kari tawsige edu kari tawgani haibe romda oina changchalani hai tare hoji maram di tawbam thokpuna tawruktra gadi mayam puna mona kari tawgade ge du lebak tu tawjarak pa tare dana koi ma tawsu tawri अदुगा होनरपसु ओइसनु इमा अदो कोइ अतमनने ने मी मगी ममिंग पलगा कोइ हाइबसि यादे इमा अदुना अखोइ द बेरा कारकनी टीवी चैनल से थिंग गिदो बचु लेबा इमा को न किदन कोइ सेक्शन गांगमिन से अदुना अदुम लई इमा थागचरी इमा मागी मोशन खंगजरे दुगा हुजिगी थौदो को माइगे नुचरुबदु नुगाइतबदि हाइतारे अखोइ गिसदा मणिपुर द लेदिबा सिदैदा कोनि याम ताइनरुबगी मथौ याम कायना लेति मरमदि सेंटर दगी तौरकदबदु करी तौरकदबनो हाइबदनि अमिचाना हाइरि अखोइ सिनखरे DGP अखोइने सिनबनी सिक्योरिटी एडवाइजर अखोइने हापनी नुमित निनी हुम द थोकपदो मरी दगी अखोइने लाक्सले मदुदगी अखोइ वारी ओताइ सानरगा मखोइ फारगा थमीबनी अदुगा मखा तारकपदुदी अखोइ करी तौगदगी हाबदो मनुंगदे याम कन्ना फाउनरी खोनरी हाइबो वाफमसे मखोइदगी थम्बसु ले अदुगा अखोइने तौदबा मानबा मोइने मनुंगदा तौरमबो अरमसु इमा अदुगा पेंदबबुदि म्याम लेरे कोइमा थौदो वाथो खरनसे पेंद्रि माजु हाबिदो लानबदि नतेबा समना हाबदो अखोइ मैतै सिंगी थोकपददी कनामतन हाइरक्तरे गवर्नरसु हाइरक्ते हाइरक्ते से लेरे प्राइम मिनिस्टर सु हाइदे सु लेरे माना तापिरिदो को मदुदि लोइन खंगबो वानेबा दना अखोइना तमनना हाइरगुमसे इमा पुन्नको मनुंगदो ओइना अदुम अखोइ खंगसेबा कोइमा थागचरी थोरम सरुगा बिरपा इंटरनेट अदुकि मतिक नुगाइत्रे ngasi थोरम सिददि हाइतारे दु टीवी चैनल ददि थोदोपा काइबा लेरमगदबो मानदे याम थोइनदि अदुबो यूट्यूब ता ओइना लाइव थारिबसिदा काइबा लेबगी वारिनी अदुना अखोइना पुनमक्सिंग से अखोइना करिगुम वारम अमा हाइ मतमदा अखोइ अतमनना मी ममिंग अमा तौरका अखोइ पनबसे मसि तौरगुम से न दमाइना थमजगे मसि पुनमक्से अखोइना फैमिली की चैनल अमा अदु मसु ओइबनिने को मयाम ने हेक पेंदबा तौरकपदा अतमनना हे अखोइ तौबसि नुगाइते द मीटिंग ओरमबा अदगी माइक पांदुनो वांगांगबो ओरमबा अदम हाइबा दम गसु काइदे एनीवे अदुगा मथंगी कॉलर दमो
khudong sabe pizari minute khar leizari internet chapasi kitang phanana ba amtang ko hona jarake aduga mathangi caller lokasage hello hello yamba na Shakespeare kai kumna jari Shakespeare tapiu tabi lu mayam busu ko na kai kumna jari yamba ngasi di thauba singi paipu singi numit chamaga kontra ni thoi subna surakpa sang sinai khoina makhoigi ngamjaba hei lai khadang sei khuding katcha bagi sumaina thodok sum tholakpa chamaga kontra ni thoi suba numit tai hantak se yamba hatin agasun lakpa makhoigi paipu sing na lamba lamda yari mai kai khoi su unsin naraga tatnanaba makhoigi liklamdo kaudana tatminaba amatoina tominaba oisi haiba wafam sima thamjage asigi numisida yamba duga mathangdana akhoi gi hojiti oiba phibam jeida hantaki lakadori ba hai tare na khoji india da tillurabani na hoji matasu prime minister Narendra Modi ji na haibi bada mamang da su tawgi ko har gar tiranga hana ado akhoi gi di tiranga do respect of say machine do khra wana thabirak na ban jing jari maram di yum machine yam sakiba aduna makoi na mamang da paramba machine do ga hoji laiba machine da chap chana na thabirak na ba hai tare na kaino da thelaju yum machine do leitre firal le mahuk doreba yum do loi ani makki jakra banina mane mayam na su pambiraga yum leitraga su thepi ningba nungsiba kangbu na thepi yo na haibagi firal di thara khrabne post ki through da do mayam gi yum da yorokta haibagi di yengna se da su lai mam tha ja du ba khoi gi ihok da yum dia duki matik yawna machine do isingi mathakta chakra banina machine do yamna handharani mathok tagada jendaki Firan yungada yum do mai phanam chakre firan masing handharane hoi pota tharai do moina di mamangi khallaga thara amgani ba do khoi gi yum masing handare firana lem hawdore ai we yamba aduga hoji jikta khoi gi mai ben jina he wakhal mung phangbang na ba haibadi maira bai bisina karino tawgadori se haina khangbi haibadu tana biyo maira ba bi da sulai la su haira ba mai ben kayama yawi ai gi odo motadi machi amagi wanate hojik puri ba research leida naha oi ba ha ga di kokomi gi makha da chalhaning haibadi makoina koi wala thoba spokesperson na su hojik ta su thobal gi kenogi khoi gi peace academy kenoda hai gi wada yamna phajaba wafam khara hojik ta light lok loi gi da ngai aduna khoi gi iram dam jida tholei ba thodu hojik tari ba kenoji hoi organization myam lai punsan biraga kokomi makhari mai ben jing ja egi oda mota chalhaning kegino habda makoi makhada chalaga na ha ju khara su oi oda tho oi boy yam hena khangi banina kai daba ki phigam do lakna ba hai tare na duna mayon do imai ben a hebas lai na su hai raba ching sina su karom da sati ga dagi habdo period sunna khandi dagi khan bagi matam amakha oi rabani matam jeduna maina lai haning yam baduga hojo ji mathoi ba enogi phigam jeida ꯑꯩꯈꯣꯏꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯣꯛꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯣꯡꯃꯩꯕꯨꯗꯤ ꯍꯣꯏ ꯉꯁꯤ ꯉꯔꯥꯡ ꯀꯥꯞꯅꯗ꯭ꯔꯒꯁꯨ ꯈꯤꯇꯪ ꯅꯦꯝꯊꯔꯒꯁꯨ ꯏꯔꯥꯡꯁꯦ ꯂꯦꯞꯄꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯂꯦꯞꯄꯗꯤ ꯅꯠꯇ꯭ꯔꯤ ꯁꯤꯗꯩꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛꯅ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯀ꯭ꯂꯦꯝ ꯇꯧꯕꯁꯦ ꯇꯧꯖꯁꯅꯨ ꯃꯈꯣꯏꯒꯤꯁꯨ ꯐꯤꯔꯦꯞ ꯑꯃ ꯇꯧꯔꯒ ꯇꯥꯜꯂꯛꯏꯕꯅꯤ나 ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯝꯗꯝ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤꯁꯨ ꯄꯥꯝꯖꯕꯒꯤ ꯇꯥꯜꯂꯛꯏꯕꯅꯤꯅ ꯑꯗꯨꯕꯨ ꯄꯤꯔꯔꯣꯏ ꯍꯥꯏꯕꯒꯤ ꯁꯥꯏꯠꯇ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏ ꯃꯗꯨꯒꯤ ꯄꯤꯕꯒꯤ ꯋꯥꯡꯃꯗꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯔꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯔꯛꯑꯕꯅꯦꯕꯀꯣ ꯌꯥꯝꯕ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯆꯥꯎꯊꯣꯛꯅ ꯄꯤꯔꯔꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯔꯣꯟ ꯑꯊꯨꯞ ꯈꯔ ꯊꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯍꯣꯡꯗꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯂꯩꯈꯤꯗꯕ ꯑꯃ ꯑꯥꯔꯃꯤ ꯔꯤꯇꯥꯌꯔꯃꯦꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯄꯨꯡꯈꯣꯡ ꯈꯣꯡꯉꯔꯣꯏꯁꯤ ꯈꯣꯡꯗꯅ ꯆꯤꯛꯄ ꯇꯝꯁꯦꯅ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯑꯃꯈꯛꯅꯦꯕ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯕ ꯌꯥꯗꯕ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯂꯨꯞꯁꯜꯂꯒ ꯊꯝꯖꯤꯟꯕ ꯑꯩꯈꯣꯏ ꯑꯔꯣꯟꯕꯒ ꯑꯊꯨꯞꯄꯒ ꯑꯇꯥꯎꯕ ꯑꯊꯨꯞꯄ ꯂꯩꯍꯟꯕ ꯍꯥꯏꯇꯥꯔꯦ ꯂꯣꯟꯅ ꯁꯨꯃꯥꯏꯅ ꯈꯔ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯂꯣꯟꯁꯦ ꯃꯈꯣꯏꯅ ꯈꯪꯕꯅꯤꯅꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯤ나 ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯅ ꯏꯃꯥ ꯏꯕꯦꯟꯅꯁꯨ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯉꯥꯎꯏ ꯉꯁꯥꯏ ꯇꯣꯉꯥꯟ ꯇꯥꯏꯅꯩ ꯍꯦꯛ ꯇꯥꯏꯌꯦꯕ ꯆꯨꯝꯃꯦ ꯃꯣꯠ ꯃꯥꯟꯅꯔꯛꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯨꯆꯤꯡꯕꯤꯅꯕ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯈꯣꯏꯒꯤ ꯃꯥꯌꯣꯟꯁꯦ ꯈꯪꯗꯕ ꯃꯇꯥꯡꯁꯦ ꯍꯦꯛ ꯌꯥꯎꯔꯛꯏ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤꯇꯪ ꯑꯩꯅ ꯊꯝꯖꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯄꯨꯟꯁꯤꯟꯅꯔꯒ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯂꯩꯕ ꯉꯝꯕ ꯄꯨꯟꯁꯤꯁꯦ ꯂꯥꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕ
ꯆꯅꯤ ꯑꯄꯨꯟꯕꯅ ꯄꯥꯡꯒꯟꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ Thank you ꯊꯥꯒꯠꯆꯔꯤ Shakespeare ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯦꯠꯇꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯉꯁꯤꯁꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯕꯤꯔꯤ ꯇꯤꯚꯤ ꯆꯦꯅꯦꯜꯗꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯊꯧꯔꯝꯁꯤ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯊꯧꯔꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ IS.com ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯔꯤꯄꯤꯠ ꯑꯣꯏꯅ ꯊꯥꯖꯩ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ ꯍꯥꯏꯕꯤꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯥꯒꯠꯆꯔꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯃꯤꯠ ꯀꯨꯃꯥꯔ ꯂꯣꯡꯖꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯖꯥꯖꯦꯝꯁ ꯚꯤꯂꯦꯖꯁꯤꯡꯗ ꯑꯦꯋꯥꯔꯅꯦꯁ ꯃꯤꯇꯤꯡ ꯂꯤꯗꯔꯁꯤꯡꯅ ꯇꯧꯕꯤꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯈꯟꯅ ꯅꯩꯅꯍꯧꯗ꯭ꯔꯕꯗꯤ ꯃꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯌꯥꯝ ꯊꯣꯛꯂꯛꯀꯅꯤ ꯀꯔꯝꯕ ꯃꯦꯅꯦꯖꯃꯦꯟꯠ ꯇꯧꯒꯗꯒꯦ ꯈꯟꯅꯐꯝ ꯑꯣꯏꯔꯦ ꯌꯥꯝꯅ ꯊꯦꯡꯈ꯭ꯔꯦꯅ ꯇꯥꯛꯄꯤꯔꯤ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯇꯝ ꯑꯗꯨꯒ ꯑꯆꯧꯕꯁꯤꯡ ꯃꯌꯥꯝ ꯂꯨꯆꯤꯡꯕ ꯂꯤꯗꯔꯁꯤꯡ ꯃꯌꯥꯝ ꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ anyway thank you so much ꯊꯥꯒꯠꯆꯔꯤ ꯅꯥꯎ ꯁꯦꯛꯁꯄꯤꯌꯔꯒꯤ ꯐꯖꯕ ꯋꯥꯐꯝ ꯊꯝꯕꯤꯔꯝꯃꯤ ꯊꯣꯛꯆꯣꯝ ꯉꯥꯟꯊꯣꯏ ꯑꯆꯨꯝꯕꯅꯤ ꯅꯦꯠꯁꯤꯗꯤ ꯑꯔꯣꯏꯕꯤ ꯇꯥꯔꯦ ꯅꯦꯠꯁꯤ ꯀꯅꯥꯗ ꯁꯥꯎꯔꯨꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯅꯦꯠꯁꯤ ꯈꯔ ꯍꯦꯟꯒꯠꯆꯔꯕꯅꯤ ꯑꯗꯨꯕꯨ ꯂꯩꯅꯥ ꯍꯦꯟꯖꯜꯂꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯔꯚꯤꯁ ꯄ꯭ꯔꯣꯚꯥꯏꯗꯔꯗ ꯑꯃꯨꯛꯀ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ ꯈꯔꯒ ꯑꯃꯨꯛ ꯍꯦꯟꯒꯠꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯔꯤ ꯂꯩꯒꯦꯅ ꯑꯃꯨꯛꯇꯁꯨ ꯇꯥꯟꯅꯖꯒꯦ ꯑꯗꯨꯒ ꯅꯦꯠꯁꯤꯗꯪ ꯌꯥꯔꯒꯗꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯝ ꯀꯥꯔꯗ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤꯁꯤ ꯌꯥꯔꯒꯗꯤ ꯃꯁꯤꯃꯛ ꯊꯣꯛꯇꯅꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯊꯧꯔꯝ ꯇꯧꯕꯗꯁꯨ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯀꯣꯜꯁꯤ ꯑꯇꯣꯞꯄ ꯀꯣꯜ ꯂꯥꯛꯇ꯭ꯔꯦ ꯃꯤꯅꯠ 10-5ꯒꯨꯝꯕꯗꯤ ꯑꯗꯨꯝ ꯂꯩꯖꯔꯤ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯀꯣꯜ ꯉꯥꯏꯖꯕ ꯑꯣꯏꯅ ꯉꯁꯤ ꯍꯧꯖꯤꯛ ꯋꯥꯡꯖꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯤꯕ 13 ꯑꯥꯒꯁꯠꯀꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯋꯥꯂꯀꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯋꯥꯐꯝ ꯑꯃ ꯊꯝꯕ ꯃꯌꯥꯝꯗ ꯑꯩ ꯇꯥꯍꯟꯖꯒꯦ ꯃꯇꯦꯛ ꯑꯃꯇꯪ ꯔꯣꯖꯦꯟ ꯊꯣꯉꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯀꯥꯏꯝꯕꯤꯈꯣꯛ ꯑꯄꯨꯟꯕ ꯀ꯭ꯂꯕꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯑꯩ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯖꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯐꯝ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯕ ꯂꯥꯜ ꯑꯃꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯇꯟꯖꯥ ꯐꯪꯗꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ 13 ꯑꯥꯒꯁꯠꯀꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯁꯦ ꯄꯥꯡꯊꯣꯛꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯔꯤꯒꯤꯗꯃꯛꯇ 13 ꯑꯥꯒꯁꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯏꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇꯪ ꯈꯟꯐꯝ ꯊꯣꯛꯑꯦꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ 13 ꯑꯥꯒꯁꯠ ꯄꯦꯇ꯭ꯔꯤꯌꯠ ꯗꯦ ꯍꯥꯏꯔꯒ ꯁꯨꯝ ꯆꯠꯈꯤꯕꯗꯨ ꯅꯠꯇꯕ ꯃꯔꯝꯗꯤ ꯉꯁꯤꯗꯩꯅ ꯆꯍꯤ 192ꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯕ꯭ꯔꯤꯇꯤꯁ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯦꯡꯅꯈꯤꯕ ꯂꯥꯟꯗꯨꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕꯁꯤꯡꯗꯨꯒꯤ ꯅꯤꯡꯁꯤꯡꯕ ꯅꯨꯃꯤꯠꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯉꯤꯅꯣ ꯃꯣꯏ ꯅꯤꯡꯁꯤꯡꯕꯗꯤ ꯀꯔꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯑꯋꯥꯂꯀꯥꯀꯣꯅ ꯃꯤꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃꯒ ꯄꯤꯕꯅꯦꯕ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯁꯣꯛꯅꯈꯤꯕ ꯉꯁꯤꯗꯅꯤ ꯆꯍꯤ 192ꯒꯤ ꯃꯃꯥꯡꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯂꯥꯜ ꯑꯃꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯋꯥꯂꯀꯥꯀꯣꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯇꯝꯖꯔꯤꯕ ꯃꯔꯝꯗꯤ ꯃꯇꯝꯗꯨꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯗꯨꯗꯤ ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯄ ꯑꯇꯣꯞꯄ ꯐꯣꯔꯦꯅꯔ ꯑꯃꯒ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯒ ꯁꯣꯛꯅꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯁꯣꯛꯅꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟꯅꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯁꯣꯛꯅꯔꯤꯁꯤꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯩꯇꯩ ꯋꯥꯍꯩꯗ ꯈꯨꯖꯤꯟꯗ ꯆꯪꯕ ꯇꯨꯝ ꯀꯥꯡꯒꯗ ꯆꯪꯕ ꯂꯤꯟ ꯈꯨꯔꯛꯀꯤ ꯏꯅ ꯂꯥꯏ ꯁꯥꯕ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒ ꯂꯩꯍꯥꯎꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯐꯨꯔꯨꯞ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕꯒꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯗ ꯂꯥꯛꯑꯒ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯂꯥꯟꯁꯦ ꯂꯥꯔꯥꯏꯁꯦ ꯂꯥꯛꯄꯅꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯄꯦꯇ꯭ꯔꯤꯌꯠ ꯗꯦ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯖꯔꯤꯕꯗꯤ ꯑꯩꯈꯣꯏꯁꯦ ꯇꯉꯥꯏ ꯐꯗꯅ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯟꯁꯦ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯟꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯕ ꯉꯁꯤꯗꯩꯅ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯈꯨꯟꯅꯥꯏꯁꯤꯗꯒꯤ ꯄꯨꯟꯅ ꯃꯨꯠꯄ ꯌꯥꯕꯒꯤ ꯃꯔꯝ ꯂꯩꯌꯦꯕ ꯏꯁꯝ ꯁꯝꯅ ꯍꯥꯏꯖꯒꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡ ꯍꯥꯏꯕꯗꯤ 1993ꯗ ꯃꯣꯔꯦ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤꯗ ꯁꯤꯃꯇꯒꯤ ꯀꯨꯀꯤꯁꯦ ꯃꯤ 2,500ꯗꯩꯅ 3,000ꯃꯨꯛꯇꯪ ꯂꯩꯔꯝꯃꯦꯕ ꯃꯇꯝꯗꯨꯗ ꯃꯩꯇꯩꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯝꯃꯦꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯔꯦ ꯍꯥꯏꯔꯤꯕ ꯂꯝꯗꯨꯗ ꯃꯩꯇꯩ ꯖꯥꯇꯤꯁꯦ ꯂꯩꯕ ꯌꯥꯗꯗꯅ ꯀꯨꯀꯤꯅ ꯇꯥꯜꯂꯛꯏꯅꯦꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯣꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯩꯇꯩ ꯂꯩꯕ ꯌꯥꯗꯗꯅ ꯉꯁꯤꯗꯤ ꯀꯨꯀꯤꯅ ꯇꯥꯟꯕꯒꯨꯝ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛꯇꯒꯤ ꯀꯪꯂꯩꯄꯥꯛ ꯂꯩꯕꯥꯛꯇꯒꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯨꯀꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯇꯥꯟꯕ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯗꯣ ꯂꯩꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯧꯍꯧꯅꯅ ꯉꯁꯤꯗꯩꯅ ꯆꯍꯤ 192ꯒꯤ ꯃꯃꯥꯡꯗ
Manipur Anglo war se sida thokiba adugumba dagi hena tamthiba lal amanga sidi Manipur sida laire aduna maram oraga ngasi laiba asidi hingmine riba mipung khudimangna aikoi kari darkar hoy lan gidam te sem saba darkar hoy aikoi masen punjamina ba darkar hoy aikoi masen manaba darkar hoy aduga aikoi kukibu maiti ba pida ba yade habese awala ko ki maikai dagi ningsing bagaloina asugum laba observation 13 August ke observation se paksana wangjing amasung akoi bida lairiba ngang punmakta lairiba mayam singse punjin jaraga sunglo program se pangtok sabane hain ai thamjagi thagachari awala ka kogi aduga gi masigi general secretary na thambi kiba wafam da aduga machangi caller mamlo khachage hello za taram lokchari hoi ai promote singani phachana bhuiban ni sa yam taram lokchari za promote tapisi hoi haije ki sa keno ne ai ngasi mini huni di phare ai gi ne siya ba se hoi adu ai gi si 30 MPB kendo ne ba oh MBBS oh 30 MBBS hoi adu mi do thodo no de ba ai ngarang la de sa ki jing ge sa ne ne se adu sa na hoi som de khara la pi ne kai ko khang de adu ma hair su yai akoina system da live thagalakpani video mayam se upload tawba da theng ma ngam da bajani hoi adu mo ne adu hoi sa ai nga si tawje ri cha ai jo khoi gi public amo ibigi yes wa khang tang ai gi thamoi da wa khanda lege ba do puning lege ba tang phong ning taw ne wa tambi ai no phong do ning si nga si ji tha the na ga ji khoi jai ga ding gi ya khoi gi ahal ipai pu sing khoi gi Manipur gi lei hi da ba sing je khoi mai ti gi ma sei da su khoi gi ona ba ba si adu ada ka ya mayam adigi thangan je ne adu mayam si phachi taw da si ji hat ki bane moi manga keno je adu har ki bisi ategi nate khoi gi malem chi gi damta Manipur leba ki damta mafam chi gi damta khoi gi miyam gi damta moi si mathwai si tha na phachi gi saga si ka ki bane ba adu moi ne sabi ko na le ma ga ji ngasi phachi daw ha ki hala moi khan le wa su khan jaba da mai mafam du kan na ba ri mai pham du kai na ban tor ma ga ji ngasi moi siram moi ngasi gokta thing na siram gani thadina ga siru le ra moi khan le adu moi gi khoi gi ngasi pangthok liba thorom asida aina hajen ni thorom ji gi wan thok si thani gi pai pu sing na ma gi mari ba ki dam ma thai tha gi bido adu mai na akhoi gi huji pa ni ba lenga aksina su mari ba ki dam tang khan ba gi ma to tang tamaga tamba hai ba si ta cheng na madu gi I dung tang sel han ninge ba adu mai tong na khoi lam dam singa gi wakhal on du le han janinge adu ga amana akhoi gi Manipur si huji chi tholi ba irang sing ji masi akhoi gi impan da na pham ma pu le ga makharom da pham le ga impan da ma pu le bi ta ko akhoi gi sumai na thadok pi bolam ngoi na ujare wa inu ujabda Delhi da pham ma pu le ba adi Manipur da pham to ba pham ma pu jiri ma pu na hara ku du gi matung ina sum to ba to gunu ha bido adu ma chung in na le re adu masi akhoi gi miron sida na ti tung gi miron khudimakta 지금 더도 와도 좀 톡구나 내려내봐. 아두나 마치기 더도 지금 뭐 개아들이 주 헬라키니 아두 마치 톡드나 봐. 거기 뚱고이는 찾다 봐. 아무튼 보람만튼 거기 또 혼자니게 지금 많이나 거기 지자는 레미나 뭐 마야 간에서는 뭐지 톡드나 뭐 가이 파게되게 하기도 아두 마치 타이니기 기시게 아무 기시베 싱가도 톡디 와르니 아두 오히려 아두 뭐 오히려 그 레디 피르스타 karama mo to toraga khoi si tungkoi na chanaba yagadagi habido nganga ki oibu nataba nganga ki oibu na tungi akhoi miron chimo loi khani mo hi lenga pari mi ansi sirne ding modung dama mu torogani ba adu tawdana ba kai legi habidum tang dang khana ba amtang di jamna daga oi aduga keno ne amusu mai lamdu loi pa me pa ma ga di tacheng na asing ba moi gi lamdu da mai asing mi du leba aduga singdaba koi moi lamdu le jaroi moi jo khoi lamdu le bigano yam singna thabuk su to bigano moi maram du le chapigo akoi sin le ram bo su ko le chapigo chang jing le na segedi adu mai na su le na si adu yam no chang na bo yam piaro su ba me adu mai na khoi gi leba ki jo ni yem de squad fit ka da ge su yen thong na se ba adu mai to ko su yen thong na su tuai si adu thai de tuai ba di mani jena su yin thok se adu ko mai mo to se adu la na aina sibong ni ka pangkan kan sen ba thani gi Jisu Christ matung da lam horpugi
ꯄꯪꯅ ꯂꯧꯁꯟꯕꯩ ꯇꯥꯏꯞꯇ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯈꯟꯕꯗꯨ ꯑꯗꯨꯃꯥꯏꯅꯗꯤ ꯈꯜꯍꯟꯖꯅꯤꯡꯗꯦ ꯑꯩ ꯌꯥꯝ ꯁꯥꯡꯅꯁꯨ ꯍꯥꯏꯖꯔꯣ ꯑꯋꯥ ꯑꯇꯣꯞꯄꯁꯨ ꯌꯥꯎꯔꯛꯀꯅꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕꯅꯦ ꯑꯗꯣ ꯑꯩ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒꯤꯗꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥ ꯄ꯭ꯔꯃꯣꯗ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠ ꯌꯥꯕꯗꯒꯤ ꯁꯔꯨꯛꯁꯨ ꯌꯥꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯌꯥꯝ ꯆꯨꯝꯕ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯌꯥꯎꯏ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯔꯛ ꯃꯔꯛꯇꯁꯨ ꯐꯖꯕ ꯋꯥꯐꯝ ꯁꯨꯃꯥꯏꯅ ꯄꯨꯈꯠꯄꯤꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯁꯦꯡꯕꯗꯨ ꯈꯪꯗꯣꯛꯅꯁꯤ ꯑꯁꯦꯡꯕ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝ ꯚꯦꯂꯤ ꯍꯥꯏꯁꯤ ꯂꯩꯇꯦ ꯑꯗꯨꯒ ꯂꯝꯁꯤ ꯍꯤꯃꯥꯂꯌꯟ ꯔꯤजन ꯁꯦꯝꯈꯤꯕꯒꯤ ꯋꯥꯔꯤ ꯊꯦꯡꯖꯟꯅꯔꯒ ꯆꯤꯡ ꯑꯅꯤ ꯊꯦꯡꯖꯟꯅꯔꯀꯥꯟꯗ ꯇꯣꯡꯈꯠꯈꯤꯕ ꯖꯒꯥꯗꯨꯅ ꯆꯤꯡ ꯑꯣꯏꯔꯒ ꯀꯨꯊꯍꯧꯕꯗꯨꯅ ꯇꯝꯃꯣꯏꯕ ꯋꯥꯅꯤ ꯑꯗꯨ ꯀꯨꯊꯍꯧꯔꯤꯕꯗꯨ ꯆꯤꯡꯒꯤ ꯃꯆꯨꯝꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯏ ꯍꯥꯏꯅ ꯂꯩꯔꯨꯕ ꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯃꯨꯟꯅ ꯌꯦꯡꯅꯔꯨ ꯀꯥꯟꯗ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯤꯟꯗꯨꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯁꯤ hindu oiramda taragade akhoi christian oiram taragade akhoi si st schedule tribes akhoi phangamba yai akhoi ni hindu ni habda hindu di general oirabani chawkholabane na hindu dharma chalubagi damak hindu oibana akhoi di haidana muk lokthok pira kanda akhoi si makoi na general sing han birambani haibadai hana st adum oiduna leijaba british ke hak tak tagi schedule tribe oiduna leijaba maitai ni haitare thank you so much thagachari oja promo yam nungai jai faja wafam sing ke apokat pirak pasigi damo ama boire akhoi na lepa yaponte punamak sing ase kana lep tawno mathakta leiriba singdugi makhutta leire leiriba sing asena phajana wayan biradi phai wayan bidaba tarabadi haujik tholiba lans ti hena sathiba lana dum thoktuno lekhini masini mayamna khoi punamono mi pairiba wafamdi landi kesu pak loirodori ngasinu mi mari mangani kamno ba khotpa lepa khotpa gi wafam lei masi amarom da bodi phai adu ba lakador bu wafam se da waroisin poroktir bani na waroisin se kari porokada ga matamda apen pen da laktar gadi hena yaroidori haibetare so hello ming amadi life from say sai singam ka ni to ma ka de ji ai gan de ku je taram nok chare tapi se sai ngasi rom do it la ko dai lai de wa ipai ku mo pang pai na ku ai nei ka kun ro se ri adu ga sai wa yim dang khai je ge ngarang han je koi ISTV da khaba da koi den ji gi mele man de je pangun du hun na ba ma khaba bai tare hoi ado hujik se lewa ki luro matam sida moi machine hunna bai matam na tes ma jage congress matam da congress na nambi da ma su doksela me na mo chun doksin dori bra yam bazaba yam bazaba wang pako wang ni hai tare ado ne adi congress matam da mi ham pun to we na mo chun to ge hai bra adu gumma me am dol tok tok kan da hujik lewa ki am luro bani na koi machine pun le ka du se ga ta na biu anda ki yang sina koi mele mati sing yum da lewa ki we ba i ho ma on torok na you may target to me on job rabani aduna mogi wai sing sina sum parja sing da sum e pi mong da sum lai dore aduna masi matung da mona punabira kanu adu mo tele ba ki kanna bona bi wai nai haije yam bajaba wafam ni tambira wafam se koi makta da phawi hai tare na khoi gi matam da kai doronge noi matam do da samani irang thoki matam do noi prime minister lakhibra aduna no khoi gi adu gi chobudu lakhibra hai dena mo khoi hunna leire ba aduna nahawai noi congress matam da lakhi da bu so khoi yaning gi deba aduna haujik moi nahawai lakte na khoi lakpa ya dabra ba lakpa ya dabra sini mayam na hangneri ba fam moi hunna bu do hojik mayam se taning dre ba do wafam do aduni takpiri habi oi naw ka te kari kari habi ngole biri sa adune aduna adu mo mem do matung da amon to yak na ba khoi leba ki hojik luro tambam sida wai tung da ka du siga ba du mo mayam pun de la ta na bi wa na ye du ma hajege adu hojik khoi handa ki ngan chan jam bugi ye to gi bagi wa thong sung lai ai ba wa thu ga si hana budi kuine budi rosela thamore adu budi dong na puthore je adi thona do budi thagale asi matang ju akoi sum badu puthona ba kan hona mina je na dum ga haje ya thank you tamnoji tapi binogi wakalon share to birak thank you so much thaga chale habirak pasigi dam amagi matam da fatkidre haidana aikoi makoi gi matau tamaga makoi su phallaroi na leirbi jala amadu da tawgidraga su handak lagli basina makoi na tawbibudi kari kai haibo fane na koi matam da tawgibro na koi matam da du tawgibro koi matam da du tawbire haibado ojik adu gi matam na tre hai tare adu mayam puna mangna siguma matam sida rajniti gi khudong sabal launa na bagi damuk hona biranu afabadu di phana ba tawbiro amadu da ngamdraga su leibiri bisina hena afabadu tawbire de dum yare hena afaba tawi amasung tawdi haibado hayeng khangadabani lakador election si lok sabha gi election mayam khambire khunna thekpa matam da hojik dum thekbiro March tani March se tawdur be election se karamba phol la kadori ge haba manipur gi phibam sida sigum irang se la kari la kad ge habni ngai maram lai adu bo hoi india ge oiba rajniti si manipur na on ba matam da on ga dabadi na te pikraba manipur di bihar gi district aman hena chawba lamni district ama da bihar gi mi crore ani ga makhai ga le ekhoi sidai da
35 lakhs fawba yawdaba aduguma mafam amani aduna mafam asida thokliba sigumba ethnic macha ani khakna yengthinabagi fawbada numit mari mangani da Indian paramilitary force aduga center na miyeng changsalga ani makrak krak laksalaga loibe yaba posi hauji fawba suk sangna chalhanliba se kari maramgi no haibo hang amadi leiri maraksida luchingba singna wangang tabagi khottawi pena daba mayam leiri haiba tare aduna amagi dana wangang ki bamadana wangang daba masidi mama mapana masa sing yok pamatamda ekhoi dada dana dumain tobi ekhoi inaudana du tobi na haibagi potu lehelaga di phazaroi to wafam hejeriba thank you so much koi thorom sida saruga birakpa inaw ama hoji yaubiramado Andhra Pradesh tagi Milan Gurung thank you so much after 1 year I am watching your channel and love from Andhra Pradesh na tapile thank you so much Milan Andhra Pradesh tagi saruga birakpa sagidam hello minga mate lefam habisi hello ibung James amadi Diamond TV bu yang diriba mayam puna mapui kai khumnajari ai hojai Assam dagi pari mamubang mingna sonia kaujai ngasi aina ahambasu polsa mayam tawjalhare ngasi di ai irangi maramda Manipur gi irangi maramda haijala roige aina haijaningba wafam ai gi mongi oina wafam katang thamjage na tawjalakpani adudi ngasi 13 August akoi gi mitai thauba ibunho Britikendra Jitki ngasi ningsing thoram namita hai lei katlaga koi nei gudho ningsing thoram tawjari asmaina koi hojai haiba lamdam se mayang marangni mayang lamni asiga koina hojai siga mafam mari manga ibudho gi koi Britikendra Jitki murti ama chauna mami saw jam sawba saraga thami duwi di mafam mari manga koi asmaina hojai manungda ta asmaina tawri aduga aina haijaningba wafam se akoina mayang leibak siga leiraga ibudho akoigi mitegi athobani haina birigi akoigi bir thauna phangraba bir Tikendra ji haina leipase mayam da khoina khangali ngasi aduga loina na hujik kanglei pakta thokiba irang siga thawaina ponthawa thoba mayam 56 rom akoina ngasi iba mayam dugi su lei katlaga mayam dugi akoina ikai khumnago udli aduga akoi hojai siga leiribase jati punamakni mitei nataba Bengali Assamese Marwari Muslim mayam ngatan leise moi chingchina ai lepa ga loina jeng ba mitei mayam sana akoi ango bi phi se laga akoi gi pongo phanek se laga ima mayam thoa ga akoi mayam moi se asi kari no khangam da mayam se akoi mayam da khangam mi mayam se khangal la moina su video namna khotana puna to kiaba adugi magi da akoi na asi chalaga si thoram jeng asi pangtho kiaba do aina haijening bo wafam di all world da huji maira pai bi se hanadi maira pai bi se kari no aina mina hangam mi akoi da do hujikti akoi hujik Manipur da toriba irang se gai ti maira pai bi hai se kari no aina mayam world se India manung da tan India gi mapan da su mayam se na khangna rabani aba asumaina akoi gi mitai athoba bi Tikendra Jit gumba thangal general gumba aduga gi akoi gi budho parnab jabas ni mayam se ina sumi budho aina haijari athobani haina ado mayam se akoi gi ai khangna hairaga di jaga da manate aina sum ai gi imon yoina haijamni leiriba mafam khudimakta ngasi kari gumba Diamond TV se jengbiram ba taraga di aigi wahai sina aina thamjabase mafam da leiriba India da khangde India gi wangma da khangde angamba mi manga khatang oiraga su mi tara khatang oiraga su mayam siga khatang ang khangan jeningi akoi gi athoba ama sumaina akoi athoba kyam leirami kedorami hoji su akoi gi mitei da atopa jati amna laksalakwa da akoi athoba hojik su wate athoba mayam ama thoklei chongthui haina ne akoi na ngasi hojik irang siga thawaina pontha ge athoba mayam do akoi na lei katna khonari base asumaina handaki di handak oi khare mathangi 13 August lakpada mafam khudimakta leiba ichin inaw ibung ipa ima ipa mayam na India da khangde India wangma da khangde mi manga khatang oiraga su mi tara khatang oiraga su hai lei khatang katpi na ba haina asi wafam jina thamjage na ngasi ai phone se tawjarapani irangi maram dari ngasi kesum haijara roige thank you chari chal charuga birakpa paudam birakpa athoba singi numit pangthokibi matang da sudam birakpa adu mathang da inu chari bisi Agartala da pangthokiba ngasi athoba singi ningsing numit Shraddhanjali katpa thoram August around the English singing kungum the nomizing numit mapam Tarau Agartala Manipuri Literary and Cultural Forum Tripura Takhel Leima Tengbanglo Lamjanba Socio Cultural Organization Marup Chayoli Boxi Hariba Singasina Silangdana Athoba singi numit Haribasi Pangtokki Adana Masi Punomaxi Thabirakpo Oja Anand thank you so much koi Agartala dagi sigi laba pangthoki haibagi mapau sisu khanghan birakpa sigi damakta su haninga leitana thagachari namngai thorom sigi
Saruga Biribasing Biki Singh Thagachari, Mayam, Akui Tawanga Bojagia Pabakamarum, Onduga Gilbert Singh Thagachari, Sangit Laishram Thagachari, Matang Saida Bot Lepas Singh, Matang, the Tambirak Pasigidama. Gilbert Rang the minute 10 minute Pakidana, Inaugi, Ate Wapam Sigozagi, Wapam Sidum Ten Bayauki, Adam Matangida Dum called Tobirak Hian Mapung Pana, Mayam the Kangansi, Koigumba Mayam, Yaubiri Mayam, Sida Minglo Panjadragasu, Yaubiri sing Idea Karagar Pina Rakandekoi, support Tonavani, me have a Siloina completely Mapung Party, Aina Kara Hapchan, Adom the Kara Hapchan, Amana Kara Hapchan, Mapung Pava, Yamna Madugumi Matamale, Quipunsin, the Debagi Haitare. Masically, they had a kid to know the plan like tea, a quick strategy to one like tea, a quick say, Dum Pangsa Sara, Pangli, but don't talk say, Mam Habido. Sagam Sabat Tibong Zau, Haigan Habido. The Sakti Sabi had already dum, Lady Kangup to Zodum, Saksada Bakangup Tinati, Sadum Sabakangloni, Moina WT Zaraga, Queen Saksabanati, Zeriba. Nang be wadding out just no Nang Mumino, Nang City, Kari Harunico. On the rise of Forex Tagachari Congress, BJP. Hunarakanda Prajadi Loire Folasare. Some wapumne. Housing lady films the Koi Hunabum, the Tanning Day, Aduga, Equi Todo Hinona, Karihani, Congress Nayam Fare, BJP Niam Fare, Ani Patre, have you quality, Chamane, whether the election that the auxiliary people say, Haying, Adum Mayam say, Mana Topadum, Toki near them, and I am Sumalak with Mayam Sigim among the Kanga Kravani, Quigi Wapum the NRCG Matang, the Lak Pomatam Duda, when the Toki Mayam. Aduga. Election lag pada di dumay amni gyaro duwe ninge dum thok pa madum lai hai tare adum yam nungai jai last call amatang lag labadi yam nungai gani khali thorum singa si khoi yam nungai rak pa matam hai batai yam nungai rak matam ni internet na to ki matik apan masi thon khre adubu asigi seng laba sigum numit asigi the last caller amatang ladi to ki matik yam nungai gani Sige thau singi mafamda thawai na pon thau ikrabai rei bak iram dam gi dam ta ka thokraba thau sing mayam pon mu han han kai khom nazari nga sige last call lo chage hello ram nok chari uza khong ne korum chari uza kaino ngasi si khoi gi ning ta kha tamba 13 na lapada ai su kitang nuai jaba phungtok sa ge haiduna Hajarapani, Aina, Kuchada Hajan Gomana Mapalungi, Mahatma Gandhi, Johanna Nehru, Natraga, Sorji Naidugi, Wadi Naka, I am Bauzi, Skunzing the Loinama Tamare. When I now like them of the class 3-4, the Pikin does it Hangangi, what is Yam Tamzari Eva? Wagi Wadi using a season in Sangbasida. A koi budi kaka wari si ningsing jare.
ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕ ꯍꯤꯁꯇꯔꯤꯁꯤ ꯀꯔꯤꯝ ꯇꯥꯛꯄꯤꯗꯕꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯂꯧꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯁꯨꯝ ꯑꯩꯅ ꯈꯪꯖꯅꯤꯡꯗꯅ ꯍꯪꯖꯔꯛꯄꯅꯤ ꯁꯥꯔꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯇꯦꯛꯁꯕꯨꯛꯇ ꯌꯥꯎꯗ꯭ꯔꯁꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯁꯦꯂꯦꯕꯁ ꯑꯃꯒꯤ ꯃꯑꯣꯡꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯌꯥꯗꯕ ꯃꯆꯥ ꯑꯃꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯨꯝ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕ ꯇ꯭ꯌꯨꯁꯟ ꯇꯧꯔꯤꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯁꯤ ꯑꯗꯨꯝ ꯇꯥꯛꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡꯅ ꯃꯈꯣꯏꯅ ꯋꯥꯔꯤꯁꯤꯡꯗꯨ ꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯣꯂꯦꯖ ꯇꯧꯅꯅꯕꯒꯤ ꯅꯣꯂꯦꯖ ꯒꯦꯟ ꯇꯧꯅꯅꯕ ꯂꯩꯔꯤꯕ ꯆꯦꯅꯦꯜꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯊꯥꯒꯠꯄ ꯌꯥꯏ ꯊꯥꯒꯠꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯃꯗꯨ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯆꯥꯈꯠꯂ ꯁꯤ ꯇꯥꯎ ꯍꯥꯏꯔꯒ ꯇꯥꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯌꯥꯝꯅ ꯂꯩ ꯍꯧꯖꯤꯛ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯩꯕꯥꯛꯀꯤ ꯍꯧꯈ꯭ꯔꯕꯁꯤꯡ ꯑꯁꯤ ꯇꯦꯛꯁꯕꯨꯛꯁꯤꯡꯗ ꯌꯥꯎꯔꯛꯇꯕ ꯇꯥꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯁꯤ ꯑꯇꯣꯞꯄ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯁꯦ ꯂꯣꯏꯂꯝ ꯆꯠꯂꯒ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤ ꯃꯅꯤꯄꯨꯔꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯃꯤꯔꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯂꯧꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯅꯨꯡꯗ ꯋꯥꯐꯝꯐꯥꯎ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯂꯥꯛꯀꯥꯟꯗꯅꯤ ꯃꯗꯨꯗꯅꯤ ꯁ꯭ꯀꯨꯜꯁꯤꯡꯗꯐꯥꯎꯗ ꯖꯅꯒꯅꯃꯅ ꯁꯛꯇꯗꯅ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯍꯥꯏꯗꯅ ꯁꯛꯂꯤꯕ ꯏꯁꯩ ꯁꯛꯅꯔꯛꯂꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯅꯤꯄꯨꯔꯤ ꯑꯣꯏꯕ ꯏꯁꯩ ꯑꯃ ꯑꯣꯏꯕ ꯌꯥꯔꯦ ꯀꯥꯏꯅ ꯍꯥꯏꯗꯅ ꯂꯩꯉꯥꯛꯅꯒ ꯑꯌꯥꯕ ꯄꯤꯔꯛꯇꯅ ꯁꯅꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯁꯛꯅꯔꯛꯏꯗꯅꯀꯣ ꯑꯣꯖꯥ ꯀꯣ ꯃꯁꯤꯁꯨ ꯑꯗꯨꯝ ꯐꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯕꯅꯤꯅ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯝꯁꯤꯗ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅꯁꯨ ꯃꯁꯤ ꯑꯗꯨꯝ ꯇꯥꯛꯄꯤꯕꯁꯨ ꯌꯥꯏ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯇꯩ ꯀꯔꯤ ꯆꯤꯊꯕ ꯂꯩꯔꯦ ꯍꯥꯏꯕꯤꯌꯨ ꯑꯣ ꯊꯣꯏꯅꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯃꯇꯪꯒ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯕꯤꯁꯦ ꯉꯔꯥꯡꯒꯤ ꯑꯥꯏ ꯑꯦꯁ ꯄꯥꯎꯗ ꯑꯥꯏ ꯑꯦꯁ ꯇꯤ ꯚꯤ ꯄꯥꯎꯗ ꯑꯩꯈꯣꯏꯒꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯀꯔꯤ ꯁꯗꯥ ꯁꯔꯗꯥ ꯃꯣꯏ ꯃꯁꯦꯟ ꯄꯥꯔꯇꯤ ꯃꯁꯦꯟ ꯍꯨꯟꯅꯕ ꯑꯗꯨ ꯊꯣꯛꯈꯤꯕꯗ ꯑꯗꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯂꯥꯛꯈꯤꯕ꯭ꯔꯥ ꯑꯗꯨ ꯂꯥꯛꯈꯤꯕ꯭ꯔꯥ ꯀꯥꯟꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩꯑꯕ ꯍꯣꯏ ꯍꯣꯏ ꯃꯁꯤꯃ ꯑꯩꯈꯣꯏ ꯇꯥꯕ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩꯈꯣꯏꯗꯤ ꯄꯥꯔꯇꯤ ꯅꯥꯏꯖꯗꯦ ꯃꯇꯝꯗꯨꯒꯤ ꯑꯐꯕ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯑꯃꯅ ꯄꯥꯏꯔꯝꯃꯒꯁꯨ ꯑꯃꯅ ꯄꯥꯏꯔꯝꯃꯒꯁꯨ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯇꯧꯔꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯥꯁꯨ ꯇꯧꯔꯣꯏꯗꯕ꯭ꯔꯥ ꯍꯪꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛ ꯂꯥꯛꯆꯩꯑꯕ ꯑꯗꯨ ꯃꯣꯏ ꯃꯁꯦꯟ ꯍꯨꯟꯅꯗꯅ ꯑꯁ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯇꯧꯈꯤꯕ ꯃꯇꯝꯗ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯏꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯈꯤꯕ꯭ꯔꯥ ꯑꯗꯨ ꯂꯥꯛꯈꯤꯕ꯭ꯔꯥ ꯄꯥꯛꯅ ꯍꯥꯏꯅꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯍꯥꯏꯅ ꯃꯇꯝꯗꯨꯗ ꯂꯥꯛꯈꯤꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯁꯔꯀꯥꯔꯁꯤꯗ ꯄ꯭ꯔꯖꯥꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯑꯕꯅꯦꯕ ꯑꯩꯒꯤ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯏꯅꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯃꯇꯝꯒꯤꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤꯗ ꯂꯥꯛꯇꯦꯅ ꯂꯥꯛꯍꯜꯂꯣꯏꯗꯕ꯭ꯔꯥꯕ ꯑꯗꯨꯒꯨꯝꯕ ꯀꯣꯏꯁꯟ ꯑꯃꯈꯛ ꯁꯨꯝ ꯂꯥꯛꯅꯩ ꯑꯗꯩ ꯁꯤꯒꯨꯝꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯖꯗꯔꯦ ꯑꯗꯨꯒ ꯃꯣꯏꯗ ꯆꯩꯔꯨꯕꯁꯨ ꯍꯥꯏꯔꯨꯕꯁꯨ ꯉꯝꯄꯣꯠꯇꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯂꯥꯛꯑꯒ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯈꯪꯉꯝꯄꯣꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯀꯩꯅꯣꯁꯤꯅꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯍꯣꯏꯗ ꯑꯗꯨꯅ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯨ ꯀꯤꯕ ꯂꯥꯛꯄ ꯑꯗꯨ ꯀꯤꯕꯗꯤ ꯀꯤꯗꯦ ꯁꯤꯒꯤꯁꯨ ꯀꯩꯁꯨ ꯃꯗꯨꯗ ꯑꯩ ꯆꯤꯡꯅꯕꯗꯤ ꯂꯩꯇꯦ ꯍꯥꯠꯂꯨꯒꯗꯧꯕ ꯑꯩꯒꯤ ꯂꯩꯇꯦꯗ ꯑꯣꯖꯥ ꯍꯣꯏ ꯑꯩꯒꯤ ꯀꯩꯁꯨ ꯍꯥꯏꯕ ꯑꯄꯦꯟꯗꯕꯗꯨ ꯌꯥꯏ ꯐꯣꯡꯗꯣꯛꯆꯕ ꯌꯥꯔꯦ ꯑꯗꯨ ꯃꯣꯏ ꯃꯁꯦꯟ ꯄꯥꯎꯍꯨꯟꯗ ꯍꯨꯟꯅꯕ ꯑꯗꯨ ꯂꯥꯛꯈꯤꯕ꯭ꯔꯥ ꯀꯥ ꯄꯪꯍꯥꯏ ꯍꯥꯏꯌꯦꯕ ꯑꯗꯨ ꯂꯥꯛꯈꯤꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯂꯥꯛꯍꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯥꯅꯤ ꯏꯔꯥꯡꯁꯤ ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯝꯅ ꯂꯣꯏꯔꯦꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯤ ꯑꯉꯛꯄꯤꯗ ꯂꯣꯏꯔꯦ ꯅꯨꯄꯤ ꯑꯉꯥꯡ ꯏꯖꯠ ꯀꯌꯥ ꯃꯥꯡꯉꯦ ꯂꯟ ꯊꯨꯝꯗꯒꯤ ꯑꯃꯗꯒꯤ ꯁꯨꯒꯨꯝꯕꯁꯤ ꯑꯩ ꯏꯁꯥꯁꯤ ꯆꯍꯤ ꯍꯨꯝꯐꯨ 61 ꯁꯨꯖꯔꯦ ꯁꯤꯒꯤ ꯃꯃꯥꯡꯗ ꯍꯣꯏ ꯈꯣꯠꯇꯣꯅ ꯌꯥꯝ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩ ꯇꯥꯖꯗ꯭ꯔꯤꯑꯕ ꯑꯗꯨꯗ ꯈꯤꯇꯪ ꯑꯩꯅ ꯁꯨꯝ ꯁꯤꯌꯥꯔ ꯇꯧꯖꯕꯅꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯈꯣꯡꯅꯦꯞ ꯁꯔꯨꯛ ꯌꯥꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯕ ꯑꯣꯖꯥꯅ ꯑꯃꯒꯤꯗ ꯇꯧꯈꯤꯗ꯭ꯔꯒꯁꯨ ꯑꯃꯗ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯅꯈꯣꯏꯒꯤ ꯃꯇꯝꯗ ꯑꯗꯨ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯑꯗꯨ ꯇꯧꯕ ꯍꯥꯏꯅ ꯍꯨꯟꯅꯕꯗꯨ ꯉꯔꯥꯡ ꯄꯥꯎ ꯆꯦꯅꯦꯜꯁꯤꯡꯗ ꯌꯥꯎꯕꯗꯨ ꯃꯌꯥꯝ ꯇꯥꯕ ꯃꯤꯅ ꯍꯥꯏꯕꯁꯤ ꯂꯣꯏ ꯍꯩꯅꯩ ꯐꯅꯌꯥꯝ ꯆꯨꯝꯕ ꯑꯣꯏꯔꯁꯨ ꯐꯅꯌꯥꯝ ꯇꯧꯕ ꯑꯣꯏꯔꯁꯨ ꯃꯈꯣꯏꯒꯤ ꯃꯇꯝꯗ ꯂꯥꯛꯈꯤꯗ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯃꯇꯝꯗꯨꯗꯗꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯁꯟꯒꯥꯔꯤ ꯊꯧꯔꯝꯃꯤ ꯍꯧꯖꯤꯛ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯀꯥꯔ ꯂꯩꯔꯦ ꯍꯥꯏꯗꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯁꯟꯒꯥꯔꯤ ꯊꯧꯔꯝꯃꯦꯅ ꯍꯧꯖꯤꯛꯄꯨ ꯁꯟꯒꯥꯔꯤ ꯊꯧꯈꯤꯗ꯭ꯔꯕ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ ꯑꯑꯣꯟꯕꯅꯤ ꯑꯍꯣꯡꯕ ꯂꯥꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯗ ꯆꯠꯄꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯆꯠꯅꯤ ꯍꯥꯏꯕ ꯇꯥꯏ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯦꯀꯥ ꯒꯥꯔꯤꯒꯤ ꯁꯥꯏꯀꯜ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯁꯟ ꯒꯥꯔꯤꯅꯐꯧ ꯆꯠꯅꯔꯝꯃꯤ ꯋꯥꯔꯤꯕꯨ ꯍꯥꯏꯖꯔꯤꯕ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯥꯔ ꯊꯣꯛꯂꯛꯏ ꯍꯣꯡꯉꯛꯄꯅꯤ ꯑꯑꯣꯟꯕꯅꯤ
ngasi gi digital world si da mayam puno mana sangai si aikoi matam gi civilization du ga yawon du ga puno samina badani yawon du da lak palenga kam oirabani na makhoi na tauki da badu makhoi na toksan biraga makhoi ni hena mai paksa ga dabani haijariba madu mudu hena tawhanjani ga hunna basi pamna di haitare mayam na congress ki misang ju sangning de bjp gi misang ju sangning de hauji tasena hairagadi leipak asida leipak sigi khanbi ba crisis asibu animak ki oibi yengbira kan loisin bang madu madu gi matam duni haitare madu loider ngai de khoi san milon education haksel gi everything ekoi de punamak sing asi mangdun lege dori kayam koina mangdun lege dori kayam koina khangi dori yokhok la na lak pudu ngai ki ge dori brana mayam na hangna bu suyauri hajariba anyway amore madu makti lak to bosono puna mohona biba le birangoni he no hona biraga afaba mai kai mata lak ko sono loina na puna mapung asigi damakta di poningi warol shinjabagi ayab lojari loina na mapung phan bibagi dam hanana thagachira icecom da leibiriba aduga youtube ta facebook ta leibiriba punamak hayeng chupung phom asida laksage soidun lapiu loinana leikidraba ikoi gi leipak asige thobusing ikheng tana ikoi gi ngamkhai ngaklamba leikidraba thobusing ima pham de kai khumna jaba uchari khurumjari